ꯑꯦꯂꯦꯛꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯃꯆꯦꯒꯤ ꯀꯥꯗ ꯂꯩꯔꯝꯂꯤꯕ ꯑꯆꯥꯄꯣꯠꯁꯤꯡꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯍꯥꯡꯕ ꯖꯒꯥꯗꯨꯗ ꯂꯣꯏꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯆꯥꯏꯊꯣꯔꯛꯏ꯫ ꯂꯨꯆꯤꯡꯁꯨ ꯃꯣꯃꯣ ꯅꯣꯛꯅ ꯃꯧꯄ꯭ꯋꯥꯒꯤ ꯃꯇꯧ ꯌꯦꯡꯂꯤ꯫ ꯑꯦꯂꯦꯛꯁ ꯉꯛꯅ "ꯏꯆꯦ, ꯁꯤ ꯀꯩꯅꯣ? ꯍꯣꯔꯂꯤꯛꯁꯁꯨ ꯊꯥꯏ"꯫ ꯅꯣꯛꯇꯨꯅ "ꯏꯆꯦꯗꯧꯅ ꯃꯕꯨꯛ ꯀꯪꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯌꯦꯛꯑꯦ"꯫ ꯂꯨꯆꯤꯡ ꯉꯛꯅ ꯃꯧꯄ꯭ꯋꯥꯒꯤ ꯃꯈꯨꯠꯇꯒꯤ ꯇꯥꯞ ꯃꯨꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯊꯥꯔꯤꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯄꯥꯏ "ꯃꯥꯗꯔ ꯍꯣꯔꯂꯤꯛꯁ"꯫ ꯂꯨꯆꯤꯡ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯣꯔꯂꯤꯛꯁꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯅꯦꯝꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯅꯨꯃꯤꯠ 4-5 ꯍꯧꯈ꯭ꯔꯦ꯫ ꯆꯟꯒ ꯂꯤꯛꯂꯥꯒꯗꯨ ꯂꯨꯆꯤꯡꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ ꯆꯟꯒ ꯂꯤꯛꯂꯥꯒꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯪꯂꯛꯂꯤ꯫ ꯃꯥꯡꯒꯣꯜꯗ ꯌꯦꯡꯈꯠꯂꯨꯕꯗ ꯂꯨꯆꯤꯡꯒꯤ ꯐꯤꯚꯝꯗꯨ ꯎꯔꯕꯗ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯨꯆꯤꯡ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯟꯒ ꯂꯤꯛꯂꯥꯒꯗ ꯌꯦꯡꯉꯤ꯫ ꯆꯟ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯡꯒꯣꯜ ꯀꯥꯔꯛꯇꯨꯅ ꯂꯨꯆꯤꯡꯒꯤ ꯅꯥꯛꯇ ꯂꯦꯞꯂꯔꯦ꯫ ꯆꯟꯅ "ꯂꯨꯆꯦ"꯫ ꯂꯨꯆꯤꯡ ꯅꯣꯛꯐꯦꯠ ꯇꯧꯅ "ꯍꯥꯎ"꯫ ꯆꯟ ꯉꯛꯅ "ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯁꯤꯕꯨ ꯂꯨꯆꯦ"꯫ ꯆꯟꯅ ꯉꯥꯡꯂꯤꯗꯨ ꯇꯥꯁꯤꯟꯅꯗ ꯂꯤꯛꯂꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯂꯥꯛꯑꯣꯗꯅ, ꯑꯗꯨꯗ ꯑꯗꯨꯝ ꯂꯦꯞ ꯂꯩꯔꯒꯦ ꯍꯥꯏꯔꯣ"꯫ ꯋꯥ ꯉꯥꯡꯗ ꯂꯤꯛꯂꯥ ꯂꯨꯆꯤꯡꯒꯤ ꯅꯥꯛꯇ ꯂꯦꯞꯂꯔꯦ꯫ ꯂꯤꯛꯂꯥ ꯄꯦꯟꯗꯅ "ꯑꯩꯈꯣꯏꯁꯦ ꯃꯤꯇꯣꯞ ꯅꯦꯛꯈꯠꯂꯕꯣ"꯫ ꯆꯟ ꯋꯥꯔꯧꯅ "ꯑꯁꯤꯒꯤ ꯐꯤꯚꯝꯁꯤ ꯌꯧꯔꯐꯥꯎ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕ, ꯑꯩꯈꯣꯏꯕꯨ ꯂꯥꯞꯅ ꯏꯟꯊꯣꯛꯄ"꯫ ꯂꯨꯆꯤꯡ ꯅꯨꯡꯉꯥꯏꯇ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ "ꯑꯩ ꯀꯥꯗ ꯐꯝꯃꯨꯁꯤ ꯂꯥꯛꯑꯣ, ꯑꯗꯨꯒ ꯑꯩ ꯐꯖꯅ ꯍꯥꯏꯒꯦ"꯫ ꯆꯟꯒ ꯂꯤꯛꯂꯥꯒꯁꯨ ꯇꯨꯃꯤꯟ ꯏꯟꯅꯔꯤ꯫ ꯐꯃꯨꯡꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯤ ꯑꯍꯨꯝꯗꯨ꯫ ꯂꯨꯆꯤꯡ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯋꯥꯔꯤꯗꯨ ꯂꯤꯔꯛꯏ꯫ ꯆꯟꯒ ꯂꯤꯛꯂꯥꯒꯁꯨ ꯃꯨꯟꯅ ꯇꯥꯔꯤ꯫ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯁꯤꯟꯊꯔꯛꯂꯤ ꯑꯍꯨꯝꯗꯨ꯫ ꯆꯟꯗꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯂꯨꯆꯤꯡꯗ ꯀꯣꯟꯁꯤꯟꯗꯨꯅ "ꯅꯪ ꯑꯗꯨꯛ ꯋꯥꯅ ꯂꯩꯔꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯂꯨꯆꯤꯡ? ꯑꯩꯈꯣꯏꯗ ꯈꯖꯤꯛꯇ ꯍꯥꯏꯔꯝꯕꯗꯤ ꯌꯥꯕꯅꯤ"꯫ ꯂꯨꯆꯤꯡ ꯅꯣꯛꯐꯦꯠ ꯇꯧꯅ "ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯔꯤꯁꯨ ꯋꯥꯗ꯭ꯔꯤ ꯆꯟ, ꯂꯤꯛꯂꯥ꯫ ꯑꯩꯅ ꯋꯥꯔꯤꯕ ꯍꯥꯏꯕꯕꯨ ꯗꯥꯕ ꯊꯣꯛꯂꯛꯄ ꯉꯥꯏꯕ, ꯑꯗꯨꯒ ꯏꯆꯥꯁꯤꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯉꯥꯏꯕ, ꯑꯅꯤꯁꯤ ꯃꯉꯥꯏꯔꯦ"꯫ ꯂꯤꯛꯂꯥꯅ "ꯑꯋꯣꯏꯕ, ꯍꯦꯟꯁꯨ ꯍꯦꯟꯃꯟꯈ꯭ꯔꯦ ꯅꯪꯁꯦ꯫ ꯅꯪ ꯁꯥꯔꯛꯄ ꯂꯥꯏꯗꯣ ꯃꯁꯛ ꯌꯦꯡꯅꯤꯡꯉꯦ꯫ ꯄꯨꯡ 24ꯁꯤꯗꯅꯦ, ꯄꯨꯡ 20ꯗꯤ ꯑꯗꯨꯝ ꯀꯞꯄꯦ ꯅꯪ"꯫ ꯆꯟ ꯅꯣꯛꯇꯨꯅ ꯂꯨꯆꯤꯡꯒꯤ ꯃꯕꯨꯛꯇ ꯅꯥꯟꯗꯨꯅ "ꯏꯆꯥꯅ ꯆꯥꯎꯔꯒ ꯃꯄꯥ ꯃꯁꯛ ꯈꯪꯗꯣꯔꯦꯗꯣ꯫ ꯃꯃꯥꯒꯨꯝ ꯀꯞꯆꯦꯠꯄꯤ ꯑꯣꯏꯕ ꯌꯥꯗꯦꯀꯣ ꯃꯆꯥ, ꯂꯥꯏꯕꯛ ꯐꯕꯤ ꯊꯧꯅꯥ ꯂꯩꯕꯤ ꯑꯣꯏꯒꯗꯧꯅꯤ"꯫ ꯂꯤꯛꯂꯥꯅ "ꯑꯩꯗꯧꯅꯔꯣ ꯆꯟ"꯫ ꯆꯟ ꯄꯩꯅ "ꯌꯥꯔꯦ ꯁꯛ, ꯆꯤꯟ ꯊꯤꯅꯤꯡꯉꯦ ꯅꯪ"꯫ ꯂꯨꯆꯤꯡ ꯅꯣꯛꯇꯨꯅ "ꯂꯥꯛꯑꯣ, ꯆꯥꯛ ꯊꯥꯡꯒꯠꯂꯨꯔꯁꯦ"꯫ ꯑꯍꯨꯝꯗꯨ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯒꯠꯂꯤ꯫ ꯂꯨꯆꯤꯡꯅ "ꯌꯦꯟ 2 ꯁꯦꯝꯃꯨ ꯍꯥꯏꯈ꯭ꯔꯕꯅꯦ, ꯏꯟꯗꯣꯝꯆꯥꯒꯤꯅ ꯉꯥꯗꯣ ꯊꯣꯡꯕꯤꯔꯁꯤ"꯫ ꯆꯟꯅ "ꯌꯥꯔꯦ ꯌꯥꯔꯦ, ꯆꯞ ꯆꯥꯔꯦ ꯃꯗꯨ, ꯍꯣꯔꯦꯟ ꯐꯖꯅ ꯐꯨꯗ ꯌꯥꯔꯅꯤ"꯫ ꯂꯤꯛꯂꯥꯅ ꯑꯃꯨꯛ "ꯁꯣꯏꯕꯨꯝꯁꯤ ꯑꯣꯏꯅ ꯏꯔꯣꯜꯂꯁꯤꯀꯣ"꯫ ꯆꯟꯅ "ꯌꯦꯟꯗꯦꯝ ꯍꯥꯞꯁꯤꯀꯣ"꯫ ꯂꯤꯛꯂꯥ ꯁꯥꯎꯅ "ꯑꯩ ꯌꯦꯟꯗꯦꯝ ꯆꯥꯗꯦ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ"꯫ ꯆꯟ ꯁꯥꯎꯅ "ꯑꯩ ꯌꯦꯟꯗꯦꯝ ꯄꯥꯝꯃꯤ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ"꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯤ ꯆꯪꯂꯛꯇꯨꯅ "ꯇꯣꯛꯑꯣ ꯌꯥꯔꯦ, ꯑꯁꯤꯒꯤ ꯃꯔꯩ ꯑꯃꯨꯛ ꯌꯦꯠꯅ ꯂꯩ꯫ ꯑꯃꯅ ꯁꯣꯏꯕꯨꯝ ꯏꯔꯣꯜꯂꯒꯦ, ꯑꯃꯅ ꯌꯦꯟꯗꯦꯝꯒ ꯆꯋꯥꯏꯒ ꯏꯔꯣꯜꯂꯁꯦ, ꯌꯥꯔꯕꯣ"꯫ ꯆꯟ ꯅꯣꯛꯇꯨꯅ "ꯌꯥꯅꯤꯗ ꯕꯥꯕꯣ, ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯔꯒꯦ"꯫ ꯇꯣꯝꯕꯤꯅ "ꯀꯔꯤꯒꯤ ꯌꯥꯕꯅꯣ, ꯅꯣꯡ ꯐꯥꯗꯣꯛ ꯏꯆꯥ ꯑꯅꯤ ꯂꯥꯛꯄꯕꯣ"꯫ ꯂꯤꯛꯂꯥꯅ "ꯑꯗꯨꯗꯤ ꯄꯨꯂꯞ ꯇꯧꯃꯤꯟꯅꯔꯁꯦꯀꯣ ꯃꯥꯕꯣ"꯫ ꯇꯥꯟꯖꯥꯗꯨꯗ ꯐꯣꯟ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯨꯆꯤꯡ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯠꯈꯤ꯫ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯑꯍꯨꯝꯗꯨꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ, ꯇꯧꯔꯤꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ꯫ ꯀꯥ ꯌꯧꯕꯒ ꯂꯨꯆꯤꯡ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯐꯝꯊꯩ꯫ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ "ꯗꯥꯕꯥ"꯫ ꯀꯤꯌꯥꯝꯕ ꯅꯣꯛꯇꯨꯅ "ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯏꯆꯥꯒꯤ ꯃꯃꯥꯁꯦ"꯫ ꯂꯨꯆꯤꯡ ꯅꯣꯛꯐꯦꯠ "ꯌꯥꯝ ꯄꯛꯇꯦꯀꯣ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ"꯫ ꯀꯤꯌꯥꯝꯕꯅ "ꯏꯁ, ꯄꯛꯇꯕꯒꯥꯏ, ꯈꯔ ꯂꯩꯔꯗꯤ ꯗꯥꯕꯥꯒꯤ ꯃꯍꯨꯠ ꯃꯣꯏꯄꯥ ꯀꯥꯏꯅ ꯀꯧꯔꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦ"꯫ ꯂꯨꯆꯤꯡ ꯏꯀꯥꯏꯅ "ꯑꯩ ꯊꯝꯃꯣꯔ ꯗꯥꯕꯥ"꯫ ꯀꯤꯌꯥꯝꯕ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯇꯨꯅ "ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯗꯕ ꯁꯥꯕꯁꯤꯗꯤꯀꯣ, ꯋꯥꯗ꯭ꯔꯣ ꯅꯪꯕꯣ? ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤ, ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯅꯨꯡꯁꯤꯗꯦ, ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯧꯅꯦ꯫ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅ ꯅꯨꯡꯁꯤꯗꯕ ꯁꯥꯔꯒ ꯅꯊꯝꯃꯣꯏ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯒ ꯂꯦꯜꯂꯤꯗꯣ ꯇꯟꯗ꯭ꯔꯕ"꯫ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄꯗꯨꯗ ꯂꯨꯆꯤꯡ ꯃꯃꯥꯏꯗꯨ ꯉꯥꯡꯁꯤꯜꯂꯤ꯫ ꯃꯈꯨꯠꯅ ꯈꯖꯥꯏꯗꯨ ꯂꯥꯝꯗꯨꯅ ꯅꯥꯜꯂꯤ꯫ ꯏꯀꯥꯏꯃꯟꯗꯨꯅ ꯁꯥꯎꯖꯤꯟꯅꯗꯨꯅ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯍꯧꯅ ꯉꯥꯡꯂꯛꯏ꯫ "ꯑꯩꯅ ꯅꯪ ꯀꯔꯝ ꯀꯥꯟ ꯅꯨꯡꯁꯤꯒꯦ ꯍꯥ? ꯀꯔꯝ ꯀꯥꯟ ꯅꯨꯡꯁꯤ ꯍꯥꯏꯈꯤꯒꯦ? ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯊꯨꯒꯥꯏꯕꯤꯔꯒ ꯅꯪ ꯑꯅꯝ ꯂꯧꯕ ꯅꯠꯇ꯭ꯔꯣ"꯫ ꯁꯥꯎꯔꯒ ꯐꯣꯟ ꯊꯝꯈꯤꯗ꯭ꯔꯥ ꯈꯜꯂꯒ ꯍꯥꯏꯔꯨꯕꯅꯤ ꯂꯨꯆꯤꯡꯗꯤ꯫ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯤꯌꯥꯝꯕ ꯍꯦꯟꯅ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯇꯨꯅ "ꯋꯥ, ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯊꯨꯡꯅꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤꯗꯤ ꯊꯨꯡꯅꯔꯦ ꯌꯥꯔꯦ꯫ ꯌꯦꯛ ꯅꯨꯄꯥꯗꯣ ꯌꯥꯝ ꯄꯥꯝꯈꯤꯕꯩ ꯃꯑꯣꯡꯅꯤꯅꯦ ꯍꯥ? ꯌꯥꯝ ꯄꯥꯝꯃꯒꯅ ꯆꯤꯡꯈꯩꯒꯤ ꯃꯆꯥꯗꯣ ꯅꯃꯧ ꯑꯣꯏꯒꯦꯔꯥ ꯅꯌꯥ ꯑꯣꯏꯒꯦꯔꯥ ꯑꯃ ꯇꯧ, ꯑꯩꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯒꯦ ꯈꯪꯉꯕ"꯫ ꯂꯨꯆꯤꯡ ꯁꯥꯎꯅ "ꯗꯥꯕꯥ"꯫
ꯀꯤꯌꯥꯝꯕ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯩ ꯋꯥ ꯉꯥꯡꯒꯦ꯫ ꯂꯨꯆꯤꯡ ꯉꯛꯅ ꯇꯨꯃꯤꯟ ꯂꯩ, ꯀꯤꯌꯥꯝꯕꯁꯨ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯊꯋꯥꯏ ꯊꯥꯗꯣꯛꯑꯒ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯀꯠꯊꯣꯛꯄꯁꯤꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯔꯤꯁꯦ꯫ ꯑꯆꯨꯝꯕ ꯈꯔꯁꯨ ꯌꯥꯎꯔꯤ, ꯑꯔꯥꯟꯕ ꯈꯔꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗ ꯀꯠꯊꯣꯛꯄ ꯍꯥꯏꯗꯨꯗꯤ ꯃꯥꯒꯤꯗꯃꯛ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯈꯤꯕ, ꯃꯥꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛꯇ ꯐꯅꯕ ꯈꯟꯕꯤꯕ, ꯊꯃꯣꯏꯒꯤ ꯃꯔꯣꯜ ꯈꯪꯕꯤꯕ꯫ ꯑꯩꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯅꯨꯡ ꯆꯜꯂꯦ꯫ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯃꯤ ꯑꯗꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯂꯨꯆꯤꯡ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯇꯥꯔꯤ꯫ ꯀꯤꯌꯥꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯖꯩ, ꯅꯨꯡꯁꯤꯔꯤ, ꯅꯨꯡꯁꯤꯈꯤꯅꯤ꯫ ꯅꯪꯅ ꯑꯐꯕ ꯃꯥꯏꯀꯩꯗ ꯆꯠꯂꯝꯕ ꯇꯥꯔꯕꯗꯤ ꯑꯩ ꯅꯐꯝꯗꯒꯤ ꯅꯨꯡꯁꯤꯕ ꯃꯨꯟꯗꯨꯅ ꯂꯧꯔꯝꯂꯣꯏ, ꯅꯪꯕꯨ ꯆꯤꯡꯈꯩꯗ ꯁꯤꯟꯅꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯐꯠꯇꯦ ꯈꯪꯅ ꯈꯪꯅ ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯎꯔꯕ ꯅꯪꯕꯨ ꯑꯩꯅ ꯀꯔꯝꯅ ꯆꯤꯡꯈꯩꯗ ꯁꯤꯟꯅꯗꯣꯏꯅꯣ? ꯅꯣꯛꯇꯨꯅ ꯑꯗꯨꯅꯅꯦ ꯑꯩꯅ ꯏꯆꯥꯒꯤ ꯃꯃꯥ ꯑꯣꯏꯍꯜꯂꯤꯗꯣ꯫ ꯂꯨꯆꯤꯡ ꯅꯣꯛꯐꯦ ꯇꯧꯅ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯤ꯫ ꯄꯤꯔꯥꯡ ꯃꯥꯁꯨ ꯈꯨꯗꯛꯁꯤꯗ ꯀꯤꯌꯥꯝꯕꯕꯨ ꯃꯤꯠꯃꯥꯡꯗ ꯎꯅꯤꯡꯂꯛꯂꯤ꯫ ꯂꯨꯆꯤꯡ ꯄꯦꯔꯤ ꯄꯦꯔꯤ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯗꯥꯕꯥ꯫ ꯀꯤꯌꯥꯝꯕ ꯅꯨꯡꯉꯥꯏꯇ ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯅ ꯅꯃꯥ ꯅꯆꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯍꯜꯂꯕ꯭ꯔꯥ? ꯂꯨꯆꯤꯡ ꯀꯞꯅꯣꯛ ꯇꯧꯗꯨꯅ ꯑꯩ ꯗꯥꯕꯥ ꯌꯥꯝ ꯎꯅꯤꯡꯉꯦ꯫ ꯀꯤꯌꯥꯝꯕ ꯅꯣꯛꯐꯦꯠ ꯑꯩꯁꯨ ꯏꯆꯥꯒꯤ ꯃꯃꯥ ꯌꯥꯝ ꯎꯅꯤꯡꯉꯤꯗ꯫ ꯇꯞꯅ ꯑꯃꯨꯛ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯗꯨꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡꯕꯨ ꯄꯦꯜꯍꯟꯒꯗꯕ ꯃꯇꯝꯁꯤꯗ ꯅꯐꯝꯗꯒꯤ ꯂꯥꯞꯅ ꯑꯃꯨꯛ ꯂꯩꯔꯦ꯫ ꯂꯨꯆꯤꯡ ꯇꯞꯅ ꯃꯇꯝ ꯈꯔ ꯂꯥꯞꯅꯕꯒꯤ ꯋꯥꯖꯔꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯤꯕꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯩꯌꯦ ꯗꯥꯕꯥ꯫ ꯀꯤꯌꯥꯝꯕꯅ ꯋꯥꯈꯜ ꯋꯥꯒꯅꯨꯁꯦ, ꯖꯅꯋꯥꯔꯤꯗ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯁꯨꯇꯤ ꯐꯪꯉꯦ, ꯑꯗꯨꯗ ꯊꯣꯛꯂꯛꯇꯣꯏꯁꯤꯗꯤ ꯀꯨꯏꯗ꯭ꯔꯕꯅꯦ꯫ ꯂꯨꯆꯤꯡ ꯇꯞꯅ ꯊꯣꯛꯂꯛꯑꯅꯨ ꯗꯥꯕꯥ꯫ ꯀꯤꯌꯥꯝꯕ ꯉꯛꯅ ꯍꯧꯖꯤꯛꯇ ꯑꯩ ꯎꯅꯤꯡꯉꯦ ꯍꯥꯏꯔꯝꯕꯗꯥꯏ꯫ ꯂꯨꯆꯤꯡ ꯅꯣꯛꯇꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯂꯒ ꯊꯨꯅ ꯆꯪꯈ꯭ꯔꯒ ꯑꯩ ꯌꯥꯝ ꯋꯥꯍꯧꯅꯤ꯫ ꯑꯗꯨꯏ ꯁꯔꯨꯛ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯒ ꯐꯖꯅ ꯊꯣꯛꯂꯛꯑꯣ, ꯏꯃꯥ ꯏꯆꯥꯅ ꯗꯥꯕꯥꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯀꯤꯌꯥꯝꯕ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯆꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯆꯟ ꯆꯪꯂꯛꯇꯨꯅ ꯀꯔꯤꯅꯣ, ꯏꯟꯖꯥꯡ ꯐꯥꯎ ꯃꯨꯟꯗꯣꯔꯦ, ꯀꯩꯗꯧꯔꯤꯅꯣ? ꯀꯤꯌꯥꯝꯕ ꯆꯟꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯏꯀꯥꯏꯔꯛꯇꯨꯅ ꯀꯣꯜꯗꯨ ꯀꯛꯈꯤ꯫ ꯂꯨꯆꯤꯡ ꯅꯣꯛꯐꯦ ꯇꯧꯅ ꯑꯩꯅ ꯊꯕꯛ ꯇꯧꯗꯧꯁꯨ ꯂꯩꯇꯦ, ꯂꯣꯏꯔꯒ ꯆꯥꯗꯣꯏꯅꯤ ꯀꯩꯅꯣ꯫ ꯆꯟ ꯁꯥꯎꯅ ꯍꯣ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏꯁꯦ ꯅꯣꯡ ꯐꯥꯗꯣꯛꯅꯦ ꯂꯥꯛꯂꯤꯁꯦ, ꯄꯨꯂꯞ ꯂꯩꯁꯦ ꯂꯥꯛꯑꯣ꯫ ꯂꯨꯆꯤꯡ ꯅꯣꯛꯇꯨꯅ ꯆꯟꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯝꯃꯦ꯫ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯕ ꯂꯣꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ꯫ ꯔꯥꯖꯦꯟꯅ ꯆꯥꯛ ꯏꯟꯁꯥꯡ ꯀꯝꯗꯧꯒꯦꯅꯦ ꯆꯟ, ꯂꯤꯛꯂꯥ? ꯂꯤꯛꯂꯥ ꯅꯣꯛꯇꯨꯅ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯕꯥꯆꯧ, ꯃꯊꯪꯗꯤ ꯑꯩ ꯈꯣꯡꯒꯦ, ꯑꯗꯨꯒ ꯑꯦꯂꯦꯛꯁ ꯑꯃꯨꯛ ꯊꯣꯡꯍꯟꯁꯤ꯫ ꯑꯦꯂꯦꯛꯁꯅ ꯉꯝꯖꯔꯣꯏ, ꯑꯩ ꯁꯪꯖꯗ꯭ꯔꯦ, ꯑꯩꯅ ꯊꯣꯡꯍꯟꯅꯤ ꯀꯥꯏꯅ꯫ ꯂꯨꯆꯤꯡꯅ ꯅꯍꯥꯟ ꯅꯪꯅ ꯏꯆꯦꯒꯤ ꯆꯥ ꯂꯣꯟꯕꯗꯣ ꯌꯥꯝ ꯍꯥꯎꯏꯗ ꯏꯕꯥ꯫ ꯆꯟꯅ ꯑꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗ ꯑꯦꯂꯦꯛꯁꯇ ꯆꯥ ꯂꯣꯜꯍꯟ ꯇꯥꯔꯦ꯫ ꯇꯣꯝꯕꯤ ꯅꯣꯛꯇꯨꯅ ꯁꯨꯅꯤꯡꯈꯤꯗ꯭ꯔꯕ ꯑꯉꯥꯡꯅꯤꯁꯦ, ꯏꯁꯤꯡ ꯆꯥꯏꯕꯁꯤꯐꯥꯎ ꯏꯌꯥꯎ ꯌꯥꯗꯦ, ꯃꯇꯨꯒ ꯊꯤꯔꯒ ꯀꯩꯗꯧꯔꯒ ꯊꯥꯛꯇꯣꯏꯅꯣ ꯈꯪꯗꯦ꯫ ꯑꯦꯂꯦꯛꯁ ꯁꯥꯎꯅ ꯃꯃꯥꯗ ꯌꯦꯡꯂꯛꯏ꯫ ꯑꯦꯂꯦꯛꯁꯀꯤ ꯁꯛꯐꯝꯗꯨꯗ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯂꯤ꯫ ꯑꯦꯂꯦꯛꯁ ꯁꯥꯎꯅ ꯍꯣ ꯑꯩꯁꯨ ꯏꯕꯥꯏꯗꯧꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯗꯣꯏꯅꯦ ꯈꯪꯉꯕ꯫ ꯃꯌꯥꯝꯗꯨ ꯉꯛꯅ ꯑꯦꯂꯦꯛꯁꯇ ꯌꯦꯡꯂꯤ꯫ ꯂꯨꯆꯤꯡꯗꯤ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯤꯌꯥꯝꯕꯒꯤ ꯃꯅꯦ ꯖꯣꯁꯤꯃꯥꯗꯨ ꯁꯨꯃꯥꯡ ꯇꯝꯅ ꯆꯪꯂꯛꯂꯤ꯫ ꯒꯦꯠꯇꯅ ꯊꯣꯏꯁꯅꯥꯒ ꯀꯦꯁꯣꯔꯒ ꯂꯥꯛꯂꯤ꯫ ꯖꯣꯁꯤꯃꯥ ꯂꯨꯆꯤꯡꯗ ꯁꯥꯎꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗꯒꯤ ꯂꯦꯞꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯍꯩ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ, ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯌꯥꯗ ꯎꯠ ꯆꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥ? ꯅꯪꯅ ꯃꯤꯔꯣꯜꯂꯤꯕ ꯏꯗꯣ ꯏꯌꯥ ꯅꯨꯄꯥꯒꯤ ꯏ ꯅꯠꯇꯤꯌꯦ꯫ ꯀꯦꯁꯣꯔ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥꯎꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯀꯦꯁꯣꯔꯗ ꯉꯛꯅ ꯌꯦꯡꯅꯩ꯫ ꯖꯣꯁꯤꯃꯥꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯃꯕꯨꯡꯗ ꯌꯦꯡꯂꯛꯏ꯫ ꯀꯦꯁꯣꯔꯁꯨ ꯃꯆꯟꯕꯨ ꯈꯨꯠ ꯊꯥꯈꯤꯕꯗꯨꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ꯫ ꯊꯣꯏꯁꯅꯥ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯖꯣꯁꯤꯃꯥꯗ ꯌꯦꯡꯗꯨꯅ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ, ꯅꯪ ꯃꯐꯝꯁꯤꯗ ꯑꯩꯅ ꯆꯠꯈꯤꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯑꯩꯕꯨꯁꯨ ꯃꯇꯝ ꯈꯔ ꯑꯃꯝꯕ ꯂꯝꯕꯤꯗꯨꯗ ꯄꯨꯁꯤꯜꯂꯨꯔꯦꯗꯅ꯫ ꯏꯃꯧꯁꯤꯕꯨ ꯑꯩꯅ ꯀꯌꯥꯗ ꯂꯥꯟꯅ ꯎꯔꯨꯕ? ꯅꯪ ꯂꯨꯍꯣꯡꯕꯗ ꯏꯃꯥ ꯕꯕꯥ ꯁꯤꯈꯤꯕ ꯅꯠꯇ꯭ꯔꯥ? ꯃꯁꯤ ꯐꯪꯅꯕ ꯉꯥꯡꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯂꯥꯎꯔꯛꯇꯨꯅ ꯅꯪꯅ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯣꯠꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯥꯏꯔꯛꯑꯣ꯫ ꯂꯨꯆꯤꯡ ꯅꯣꯛꯐꯦ ꯇꯧꯅ ꯃꯅꯦꯝꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯃꯣꯡ ꯍꯥꯗꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯏ꯫ ꯂꯨꯆꯤꯡ ꯖꯣꯁꯤꯃꯥꯗ ꯅꯣꯛꯐꯦ ꯇꯧꯅ ꯑꯣꯟꯁꯤꯟꯗꯨꯅ ꯅꯦꯅꯦ, ꯑꯩ ꯅꯦꯅꯦꯒꯤ ꯌꯨꯝꯗꯨꯗ ꯂꯩꯇ꯭ꯔꯁꯨ ꯌꯥꯏꯌꯦ, ꯑꯩꯒꯤꯁꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯌꯨꯝ ꯑꯃ ꯂꯩꯖꯔꯤꯁꯤꯗꯤ꯫ ꯏꯆꯥꯁꯦ ꯃꯄꯥ ꯌꯥꯎꯗ꯭ꯔꯁꯨ ꯑꯩꯅ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕ ꯉꯝꯒꯅꯤ꯫ ꯂꯨꯆꯤꯡꯗꯨ ꯅꯣꯛꯐꯦ ꯇꯧꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯈꯣꯏꯒꯤ ꯏ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯅꯦꯅꯦꯗꯒꯤ ꯇꯥꯕ ꯄꯥꯝꯗꯦ꯫ ꯕꯕꯥ, ꯏꯃꯥꯁꯤ ꯗꯥꯕꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯍꯟꯕꯤꯌꯣ ꯑꯩꯉꯣꯟꯗ꯫ ꯀꯔꯦꯝꯅꯅ ꯅꯈꯣꯏꯒ ꯂꯥꯞꯅꯕꯗꯤ
ꯑꯔꯥꯏꯕꯅꯦ ꯅꯈꯣꯏꯒꯤ ꯁꯥꯒꯩꯗ ꯐꯥꯎ ꯇꯤꯜꯍꯜꯂꯣꯏꯒꯦ ꯖꯣꯁꯤꯃꯥ ꯂꯨꯆꯤꯡꯗ ꯌꯦꯡꯕꯁꯨ ꯉꯝꯗ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯂꯦꯞꯂꯤ ꯀꯦꯁꯣꯔ ꯃꯆꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪ ꯆꯠꯈ꯭ꯔꯣ ꯅꯪꯅ ꯃꯐꯝꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯗ ꯅꯕꯨꯡꯒꯤ ꯈꯣꯡꯐꯝ ꯇꯨꯡꯍꯜꯂꯦ ꯂꯨꯆꯤꯡ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯕꯕꯥ ꯏꯃꯥꯁꯤꯁꯨ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯑꯩꯅ ꯗꯥꯕꯥꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯇꯕꯗꯨꯗꯤ ꯑꯔꯥꯏꯕꯅꯦ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯀꯥꯏꯅ ꯑꯩꯕꯨ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯗꯤ ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯔꯣꯏ ꯅꯤꯅꯦꯗꯤ ꯁꯥꯒꯩꯗꯨꯒꯤ ꯏꯅꯦ ꯈꯦꯠꯅꯕ ꯂꯩ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯖꯩ ꯊꯣꯏꯁꯅꯥ ꯋꯥꯔꯧꯅ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯂꯤ ꯀꯦꯁꯣꯔ ꯃꯃꯧꯗ ꯅꯨꯡꯁꯤꯅ ꯃꯄꯤ ꯏꯔꯥꯆꯦꯅ ꯌꯦꯡꯗꯨꯅ ꯂꯩ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯃꯆꯟꯒꯤ ꯀꯣꯛꯊꯛꯇ ꯃꯈꯨꯠ ꯊꯝꯗꯨꯅ ꯅꯪꯁꯦ ꯑꯩꯒꯤ ꯏꯔꯦꯝꯈꯥꯛꯀꯤ ꯏꯆꯟ ꯑꯣꯏꯔꯕꯁꯨ ꯏꯆꯟꯕꯨꯗꯤ ꯏꯆꯥ ꯏꯃꯧꯅ ꯍꯦꯟꯅ ꯂꯨꯝꯈ꯭ꯔꯦ ꯏꯐꯝꯗꯗꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜꯗꯨꯅ ꯑꯃꯛꯄ ꯂꯩꯔꯤꯐꯥꯎ ꯑꯩꯒꯤ ꯏꯆꯥ ꯏꯃꯧꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯍꯜꯂꯛꯑꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯑꯣꯏꯒꯦꯀꯣ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯁꯥꯈꯤ ꯑꯣꯏꯁꯅꯣ ꯖꯣꯁꯤꯃꯥ ꯉꯛꯅ ꯇꯥꯃꯣ ꯊꯣꯏꯁꯅꯥ ꯖꯣꯁꯤꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯄꯦꯜꯂꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯋꯥꯈꯜ ꯊꯤꯟꯕꯤ ꯑꯣꯏꯔꯨꯕꯅꯅꯦ ꯖꯣꯁꯤ ꯂꯨꯆꯤꯡꯗꯤ ꯃꯥꯏꯊꯣꯡꯗꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯦꯞꯂꯤ ꯂꯨꯆꯤꯡꯒꯤ ꯃꯥꯏꯊꯣꯡꯗꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤꯅꯤ ꯇꯥꯔꯤꯕ ꯃꯕꯨꯡꯒ ꯃꯅꯝꯁꯤꯒꯗ ꯋꯥꯔꯧꯅ ꯌꯦꯡꯂꯝꯂꯒ ꯋꯥꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯖꯣꯁꯤꯃꯥꯗꯨ ꯊꯣꯏꯁꯅꯥ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯏꯃꯧꯗꯤ ꯑꯈꯥꯡ ꯀꯟꯕꯤꯅꯤ ꯊꯧꯅꯥ ꯂꯩꯕꯤꯅꯤ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ ꯏꯃꯧꯒꯤꯗꯃꯛ ꯏꯃꯥꯁꯤ ꯅꯪ ꯕꯕꯥ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪ ꯗꯥꯕꯥ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯏꯃꯧꯕꯨ ꯌꯨꯝꯗꯨꯗ ꯊꯝꯒꯅꯤꯌꯦ ꯂꯨꯆꯤꯡ ꯅꯣꯟꯊꯗꯨꯅ ꯊꯣꯏꯁꯅꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯝꯕꯗꯤ ꯉꯝꯗ ꯍꯥꯏꯐꯦꯠ ꯂꯨꯛꯊꯗꯨꯅ ꯈꯨꯔꯝꯃꯤ ꯊꯣꯏꯁꯅꯥꯅ ꯅꯨꯡꯁꯤꯅ ꯍꯧꯒꯠꯄꯤꯗꯨꯅ ꯀꯣꯟꯁꯤꯟꯕꯤ ꯀꯦꯁꯣꯔ ꯇꯞꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯣ ꯏꯃꯧꯁꯤꯗꯤ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤ ꯊꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯠꯂꯁꯤꯔꯥ ꯂꯨꯆꯤꯡꯅ ꯕꯕꯥ ꯏꯃꯥꯁꯦ ꯆꯥ ꯊꯛꯈꯤꯁꯦ ꯊꯣꯏꯁꯅꯥꯅ ꯍꯌꯦꯡ ꯏꯃꯧꯒꯤꯗ ꯂꯥꯛꯂꯒ ꯆꯥꯛ ꯆꯥꯗꯣꯏꯁꯤꯗꯤ ꯉꯁꯤꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯦ ꯏꯃꯥꯁꯤ ꯍꯣꯏ ꯆꯠꯂꯒꯦ ꯇꯣꯝꯕꯤ ꯇꯞꯅ ꯏꯅꯝꯁꯤ ꯂꯩꯖꯍꯧꯔꯒꯦ ꯊꯣꯏꯁꯅꯥꯅ ꯊꯣꯛꯑꯦꯀꯣ ꯑꯩꯈꯣꯏ ꯊꯣꯏꯁꯅꯥꯒ ꯀꯦꯁꯣꯔꯒꯗꯨ ꯊꯣꯛꯈ꯭ꯔꯦ ꯂꯤꯛꯂꯥꯒ ꯆꯟꯒꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯀꯦꯁꯣꯔꯒ ꯊꯣꯏꯁꯅꯥꯒꯒꯤ ꯃꯑꯣꯡꯗꯨꯗ ꯍꯦꯟꯅ ꯑꯁꯥꯎꯕ ꯎꯠꯂꯨꯗ꯭ꯔꯦ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯥꯎ ꯇꯥꯕꯅ ꯀꯤꯌꯥꯝꯕꯁꯨ ꯂꯨꯆꯤꯡꯗ ꯀꯣꯜ ꯇꯧꯔꯛꯂꯤ ꯍꯜꯂꯣ ꯀꯤꯌꯥꯝꯕ ꯅꯨꯡꯉꯥꯏꯇ ꯂꯨꯆꯦ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯒꯅꯨꯀꯣ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯌꯦ ꯂꯨꯆꯤꯡ ꯅꯣꯛꯇꯨꯅ ꯑꯩꯅ ꯈꯟꯗꯧꯕꯁꯤ ꯗꯥꯕꯥꯅ ꯑꯣꯏꯅ ꯈꯟꯕꯤꯔꯦ ꯑꯩ ꯀꯩꯝꯇ ꯈꯟꯗꯦꯃꯤ ꯀꯤꯌꯥꯝꯕꯅ ꯑꯁꯦꯡꯀꯤ ꯈꯟꯗꯕ꯭ꯔꯥ ꯂꯨꯆꯤꯡ ꯇꯞꯅ ꯑꯩꯒꯤꯗꯃꯛ ꯗꯥꯕꯥ ꯕꯕꯥ ꯏꯃꯥꯁꯤꯅ ꯂꯦꯞꯂꯤꯉꯩ ꯑꯩꯅ ꯀꯅꯥ ꯀꯤꯔꯨꯗꯣꯏꯅꯣ ꯀꯤꯌꯥꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ ꯁꯥꯎꯔꯛꯀꯅꯨꯀꯣ ꯂꯨꯆꯤꯡ ꯉꯛꯅ ꯀꯩꯒꯤ ꯑꯃꯨꯛ ꯁꯥꯎꯗꯣꯏꯕ ꯅꯨꯄꯤ ꯀꯣꯏꯒꯦꯒ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯂꯣ ꯀꯤꯌꯥꯝꯕ ꯅꯣꯛꯇꯨꯅ ꯍꯦꯔꯥ ꯃꯊꯣꯡ ꯆꯥꯗꯦꯍꯦ ꯅꯪꯁꯨ ꯏꯆꯥꯁꯦ ꯅꯨꯄꯥ ꯄꯥꯝꯕ꯭ꯔꯥ ꯅꯨꯄꯤ ꯄꯥꯝꯕ꯭ꯔꯥ ꯅꯪꯗꯤ ꯂꯨꯆꯤꯡ ꯃꯄꯤ ꯏꯔꯥꯆꯦꯅ ꯑꯩꯗꯤ ꯅꯨꯄꯥ ꯄꯥꯝꯃꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯑꯩꯒꯨꯝꯅ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯒꯗꯧ ꯁꯔꯨꯛ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯄꯅ ꯐꯩꯌꯦ ꯀꯤꯌꯥꯝꯕ ꯅꯨꯡꯉꯥꯏꯇꯅ ꯑꯩꯗꯤ ꯅꯨꯄꯤ ꯄꯥꯝꯃꯦ ꯀꯔꯤꯒꯤ ꯅꯪꯗ ꯐꯪꯈꯤꯗꯕ ꯃꯤꯅꯨꯡꯁꯤ ꯃꯌꯥꯝꯗꯣ ꯏꯆꯥ ꯅꯨꯄꯤꯁꯤꯗꯗꯤ ꯁꯣꯏꯗꯅ ꯐꯪꯍꯟꯒꯅꯤ ꯑꯩꯅ ꯅꯣꯛꯐꯦꯠ ꯑꯗꯨꯒ ꯑꯩꯒꯨꯝꯅ ꯅꯨꯄꯥ ꯊꯣꯛꯄ ꯃꯌꯥ ꯅꯨꯄꯥ ꯑꯃ ꯐꯪꯍꯟꯗꯣꯏꯅꯦ ꯅꯪꯒꯤ ꯂꯨꯆꯤꯡ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯆꯩ ꯏꯆꯥꯁꯦ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇ꯭ꯔꯤꯉꯩ ꯃꯄꯥꯅ ꯈꯠꯍꯟꯗꯧꯔꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯂꯨꯆꯦ ꯂꯨꯆꯤꯡ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯗꯥꯕꯥ ꯑꯃꯨꯛ ꯁꯨꯛꯊꯈ꯭ꯔꯤꯗꯨꯅ ꯀꯤꯌꯥꯝꯕ ꯅꯨꯡꯉꯥꯏꯇ ꯅꯪ ꯕꯕꯥꯗꯤ ꯎꯅꯤꯡꯗꯕ꯭ꯔꯥ ꯂꯨꯆꯤꯡ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯗꯥꯕꯥ ꯀꯤꯌꯥꯝꯕ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯇꯥꯔꯤ ꯂꯨꯆꯤꯡ ꯇꯞꯅ ꯃꯣꯃꯣꯅꯣꯛꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯏꯄꯥ ꯃꯁꯛ ꯈꯪꯗ꯭ꯔꯤꯌꯦ ꯗꯥꯕꯥ ꯑꯗꯨꯕꯨ ꯑꯩ ꯈꯪꯅꯤꯡꯂꯨꯕꯁꯨ ꯄꯣꯛꯇ꯭ꯔꯦ ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯌꯥꯎꯈꯤꯗꯕ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯏꯄꯥꯅꯤ ꯍꯥꯏꯈꯤꯗ꯭ꯔꯣ ꯗꯥꯕꯥꯒꯤ ꯕꯕꯥꯁꯨ ꯑꯩꯒꯤ ꯏꯄꯥꯅꯤ ꯑꯩ ꯑꯄꯣꯛꯄ ꯏꯄꯥ ꯄꯥꯝꯗꯤꯌꯦ ꯗꯥꯕꯥ ꯀꯤꯌꯥꯝꯕ ꯅꯨꯡꯉꯥꯏꯇꯕꯅ ꯃꯁꯥꯗꯨ ꯂꯩꯇꯥꯗ꯭ꯔꯦ ꯀꯔꯤꯅꯨꯡꯒꯤ ꯋꯥꯐꯝꯁꯤ ꯍꯧꯗꯣꯛꯂꯨꯕꯅꯣ ꯍꯥꯏꯗꯨ ꯌꯧꯔꯦ ꯂꯨꯆꯤꯡ ꯀꯞꯄ ꯐꯔꯛꯇꯨꯅ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯊꯩ ꯀꯤꯌꯥꯝꯕꯅ ꯂꯨꯆꯦ ꯇꯥꯏꯌꯦ ꯗꯥꯕꯥ ꯅꯪꯁꯦ ꯊꯣꯏ ꯗꯥꯆꯧꯕ ꯍꯣꯏꯗꯤ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯈꯣꯏꯕꯨ ꯑꯩ ꯅꯤꯡꯁꯤꯡꯉꯝꯒꯗ꯭ꯔꯥꯅꯦ ꯀꯤꯌꯥꯝꯕ ꯇꯞꯅ ꯂꯨꯆꯦ ꯇꯥꯏꯃꯤ ꯗꯥꯕꯥ ꯀꯤꯌꯥꯝꯕ ꯅꯣꯛꯇꯨꯅ ꯗꯥꯕꯥ ꯀꯧꯔꯛꯑꯅꯣꯃꯤ ꯅꯪꯕ ꯂꯨꯆꯤꯡ ꯉꯛꯅ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯂꯩ
ꯗꯥꯕꯥ ꯇꯣꯛꯑꯕ ꯑꯗꯨꯏ ꯁꯔꯨꯛ ꯃꯣꯏ ꯃꯄꯥ ꯍꯥꯏꯅ ꯀꯧꯔꯣꯃꯦ ꯀꯞꯂꯝꯕꯗꯒꯤ ꯂꯨꯆꯤꯡ ꯅꯣꯛꯊꯣꯔꯛꯇꯨꯅ ꯌꯥꯝ ꯈꯠꯀꯅꯨ ꯕꯥ ꯍꯌꯦꯡꯋꯥꯏ ꯏꯆꯥꯁꯤ ꯈꯠꯄ ꯇꯥꯔꯦꯃꯦ ꯀꯤꯌꯥꯝꯕ ꯅꯣꯛꯇꯨꯅ ꯈꯠꯆꯁꯅꯨ ꯀꯩꯅꯣ ꯃꯄꯥ ꯍꯥꯏꯅ ꯌꯥꯔꯤ ꯈꯠꯄꯕꯨ ꯃꯤ ꯃꯔꯜ ꯍꯨꯔꯥꯜꯂꯨꯕ꯭ꯔꯥ ꯃꯤꯗ ꯂꯥꯜꯂꯨꯗ꯭ꯔ ꯂꯣꯏꯔꯦ ꯂꯝꯆꯠ ꯆꯨꯝꯃ ꯂꯣꯏꯔꯦ ꯈꯠꯍꯟꯒꯅꯤ ꯏꯆꯥꯗꯤ ꯃꯄꯥ ꯍꯥꯏꯅ ꯗꯥꯕꯥ ꯈꯪꯉꯤꯍꯦ ꯑꯗꯨ ꯀꯩꯅꯣ ꯂꯥꯎꯕ ꯍꯧꯅꯕ꯭ꯔꯣ ꯇꯞꯅ ꯀꯧꯔꯣ ꯑꯗꯨꯝ ꯇꯥꯏꯌꯦ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯐꯥꯒꯤ ꯇꯧꯅꯣ ꯍꯥꯏꯔꯣ ꯂꯨꯆꯤꯡ ꯇꯞꯅ ꯃꯊꯪ ꯆꯍꯤꯗ ꯃꯐꯝꯁꯦ ꯐꯖꯅ ꯁꯦꯝꯖꯤꯜꯂꯒ ꯆꯍꯤ ꯑꯃ ꯂꯩꯔꯒ ꯑꯣꯔꯐꯥꯟꯒꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯀꯤꯌꯥꯝꯕꯅ इहे अदुगी अमुक सुगा हाइदो सरु नोगा हाइरौ याद्रा अइगी तोलोबसिदी नमा नचागिने नोक्तुना अइगी फाव ओइद्रबने नोइ कुसी तौरो लुचिंग नोक्तुना यारे पक्सिलक्ट्रेंगो अदो अंगांग नुपा मचागी पिक्चर खरा याम लेरो हाइगिबने चनगलिकलागदा कियाम्बा साउना नुपीगी हाइगो याद्रा लुचिंगना अदुदा कै साउनिंगाइ लेगे नंगना अदु साउरिदुबा कियाम्बा नोक्तुना हेक साउनिंगकपा अदो कꯩꯅꯣꯝ ꯌꯦꯡꯒꯦꯔ ꯂꯨꯆꯦ WhatsApp ꯊꯥꯔꯛꯀꯦꯕ ꯌꯦꯡꯒꯦ ꯀꯤꯌꯥꯝꯕꯅ ꯊꯥꯔꯛꯂꯤꯕ ꯐꯣꯇꯣꯗꯨ ꯎꯔꯒ ꯂꯨꯆꯤꯡꯒꯤ ꯃꯥꯏꯊꯣꯡꯗꯨ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯀꯤꯌꯥꯝꯕꯒꯤ ꯋꯥꯂꯦꯠꯇꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯃꯁꯛ ꯅꯨꯡꯁꯤꯕꯤ ꯑꯃꯒꯤ ꯐꯣꯇꯣ ꯍꯥꯞꯄꯤ ꯅꯥꯀꯟ ꯅꯥꯀꯟꯗꯅ ꯀꯤꯌꯥꯝꯕꯒ ꯃꯥꯒꯒꯤ ꯐꯣꯇꯣ ꯍꯥꯞꯄꯤ ꯂꯨꯆꯤꯡꯁꯨ ꯅꯨꯡꯁꯤꯅ ꯐꯣꯇꯣꯗꯨ ꯌꯦꯡꯂꯤ ꯀꯤꯌꯥꯝꯕꯅ ꯐꯖꯕ꯭ꯔ ꯂꯨꯆꯦ ꯂꯨꯆꯤꯡ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯌꯥꯝ ꯐꯖꯩꯌꯦ ꯗꯥꯕꯥ ꯀꯤꯌꯥꯝꯕ ꯁꯥꯎꯅ करी कपनिंगाई लेगे सिदा नपीगदो अमता तैथो नंग लौदना इचासे कपचेटपी ओनबा तारे तंजैदा इदी लुचिंग कियाम्बगी मवोंगदुदा मखोल थोकना नोक्थोरक्तुना अइ तुमनिंगे एदाबा कियाम्बना कदरगी मीने नक्से लुचिंग हकाम चंदुना असेंगिने मिदाबा कियाम्बना अइदी हयेंग शॉपिंग चटकनी अइगी अमता लैरो नंगी इचागी लैदने इचागीदी अइ खंजरगे नंगी हारो लुचिंग नोफेट अइगिसु दाबाना पाबदो खनबिरो थमगे गुड नाइट कियाम्बना गुड नाइट इचागी ममा कियाम्बसु नोक्तुना लेहौरी लुचिंगसु मोमो नोकना तुमथखी खामलुबा यादबा मतम मागी खोंजेलनी नोंगमदगी निनी निनीदगी हुमनी मथंग मथंग हौखी कियाम्बगा लुचिंगसु नुंसिनना पाउ फाउनरी लुचिंग मसा लुमजिलकपदगी थोइसनासु ममौगी नाक्ता तोइना लागली कुमथा सुजिलक्तुना लुचिंगसु मचानुपी अमा फंगजरे कियाम्बदसु पाउ खंगहल्ले हराउबना खुदक्ता युम थोकनिंगबनी अदुबु था अहुम खक्ता ngairabaniना थोकलकपा फरक तारे केसोरगा थोइसनागदी मसादु इरांग लांगली कियाम्बा लैतबना अंगांगी नाउफमदु केसोरना ओइना फुमले लुचिंगबु कियाम्बगी युमदा पुथरक्तुना लाइगी थौरम खुदिंग केसोरगी युमदा पांगथोकली थादोय को लाकली दु पाइखतुना मबुंग अहंदा साउना दादा नंग औरकनो आई थबक तौरी हाइबने कियाम्बना वीडियो कॉल दो पारो इचादो मसक येंगे थादोय साउना ngसाइदसु येंगिदा ngairi ngasi yumjengbane sagai ge hal kharasu sak bijani khangna khangna call sum tawreme कियाम्बना चेकबी नंग येंगे हाइबनते इचा येंगे हाइबने थादोय फोन दु कक्तुना ऑफ थमजिली अदुगा साउना मचिंदु पैथोक्तुना सोफादुदा गिटफम थै थादोगी मवोंगदुदा लुचिंग नोक्तुना आइसु फोनसी ऑफ तौसिनख्रबनी थादोय साउना सोनो चुबने अखोय दादासे तांजादुदा पुनसीबा साउना फोन दु पाइदुना चंगलई अंगांगदुदा उत्तुना येंगो तो येंगो अखोय थबक तौद्रसु याय नंग नसा येंगा लोइरे पेना येंगो पुनसीबना हाइरिगा दु तादे कियाम्बा नोफे तौना अंगांगदु लक्नरी ममी फाउ पांगबा हैत्रिबा अंगांगदु मंगोय कयोय नोफे तौरकपदुदा माना लक्नरुबै मंगोंदा नोक्सिलईनी खन्ना कियाम्बा थवाई ताना नोक्चै पुनसीबा साउना याद्रिबा दादा कियाम्बा नाचुंगदा नतैमा पाहलो लुचिंग फोन दु ता पाइदुना हौदोंगी तापति काई खंगदबदो तौरकनो नरम चतुनाने अइने फोन ऑफ थमिदो मथंगा हेक तौरकपदा अमु हन्ना फोन ऑफ हांगोइदबनी येंगो इकाई खंगदे हाइरगा लेंबदौ तौवे कै हाइनो खंगजदे कियाम्बना खुंबगा नंगद्रिङै थोइसना चंगलक्तुना फोन ता मुल्ली अदुगा इकाई बसे खरा खरा खंगनाबदी फरबनी खले आइदी अखोइसु इचा इसुसे नुंसिरिनी अदुबु ngasiगी अमुक्ते हेना उजद्रि थबक चिनमंदना नंगदी थबक कोंबनिना मंगा तरुलक्ति सुरमलनी उबा कियाम्बदु इकाइबगा खंगबजा नते ओनसिनदुना हेक्ता खुमलई एरा इमा इमाना नसु नुंसिबगा अइने इचा नुंसिबगा यांग खेनरगनी को
ꯏꯆꯥ ꯍꯥꯏꯁꯤꯗꯤ ꯆꯥꯗꯧꯕꯩ ꯅꯨꯡꯁꯤ ꯍꯥꯏꯅꯔꯤꯗꯨꯅꯤ ꯈꯪꯉꯕ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯅ ꯊꯣꯏꯁꯅꯥꯗꯨ ꯊꯣꯛꯈ꯭ꯔꯦ ꯀꯦꯁꯣꯔꯅ ꯀꯧꯔꯛꯄꯗꯩ ꯄꯨꯟꯁꯤꯕ ꯐꯣꯟꯗꯨ ꯐꯠ ꯀꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯍꯩ ꯊꯕꯛꯀꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ ꯁꯥꯒꯩꯒꯤ ꯑꯍꯜ ꯈꯔ ꯆꯥꯛ ꯄꯤꯖꯅꯕ ꯁꯦꯝ ꯁꯥꯔꯤꯗꯨꯒꯤ ꯂꯨꯆꯤꯡ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ ꯀꯤꯌꯥꯝꯕꯗꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯐꯣꯟꯗꯨ ꯑꯣꯞ ꯍꯥꯡꯂꯒ ꯀꯣꯜ ꯇꯧꯏ ꯀꯤꯌꯥꯝꯕꯁꯨ ꯁꯠ ꯄꯥꯏꯔꯛꯏ ꯀꯤꯌꯥꯝꯕ ꯋꯥꯔꯧꯅ ꯀꯩꯗꯧꯗꯧꯕꯤꯔꯛꯏꯅꯣ ꯂꯨꯆꯤꯡ ꯅꯣꯛꯇꯨꯅ ꯏꯆꯥ ꯂꯩꯔꯀꯥꯟꯁꯤꯗ ꯙꯥꯕꯥꯅ ꯑꯉꯥꯡ ꯑꯃꯨꯛ ꯁꯥꯔꯛꯏꯔꯣ ꯀꯤꯌꯥꯝꯕ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯂꯩ ꯁꯥꯎꯔꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯂꯨꯆꯤꯡ ꯅꯣꯛꯇꯨꯅ ꯃꯄꯥ ꯃꯥꯟꯕ ꯏꯆꯥꯅꯨꯄꯤꯁꯦ ꯉꯁꯤ ꯌꯨꯝꯁꯦꯡꯕ ꯅꯨꯃꯤꯠꯁꯤꯗ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯃꯤꯡ ꯊꯣꯟꯕꯤꯔꯣꯗꯅ ꯀꯤꯌꯥꯝꯕ ꯃꯈꯨꯠꯅ ꯊꯕꯥꯛ ꯃꯌꯥꯗ ꯄꯥꯏꯁꯤꯟꯗꯨꯅ ꯃꯆꯤꯟ ꯅꯥꯝꯃ ꯆꯤꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯍꯔꯥꯎꯕꯗꯁꯨ ꯃꯁꯥꯗꯨ ꯂꯩꯇꯥꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯂꯂꯩꯃ ꯂꯨꯆꯤꯡ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯑꯩꯒꯤꯗꯤ ꯃꯆꯥ ꯊꯣꯏ ꯀꯤꯌꯥꯝꯕꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯋꯥ ꯊꯩꯗꯣꯔꯛꯇꯨꯅ ꯑꯩ ꯌꯨꯝꯗ ꯊꯣꯛꯂꯛꯅꯤꯡꯉꯦꯗ ꯏꯆꯥꯁꯨ ꯃꯃꯥꯁꯨ ꯎꯅꯤꯡꯉꯦ ꯀꯣꯏꯌꯦ ꯁꯠ ꯌꯦꯡꯅꯤꯡꯉꯦ ꯂꯨꯆꯤꯡ ꯀꯞꯅꯣꯛ ꯇꯧꯗꯨꯅ ꯌꯥꯝ ꯈꯠꯀꯅꯣꯃꯤ ꯃꯣꯏ ꯃꯄꯥ ꯅꯪꯕꯣ ꯅꯣꯛꯂꯝꯕꯗꯩ ꯆꯞ ꯂꯦꯞꯇꯨꯅ ꯉꯛꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯀꯤꯌꯥꯝꯕꯗꯨ ꯑꯗꯨꯒ ꯇꯞꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯃꯨꯛꯀ ꯍꯥꯏꯔꯣ ꯂꯨꯆꯤꯡ ꯅꯣꯛꯇꯨꯅ ꯌꯥꯝ ꯈꯠꯀꯅꯣꯃꯤ ꯃꯣꯏ ꯃꯄꯥ ꯅꯪꯕꯣ ꯀꯤꯌꯥꯝꯕ ꯅꯣꯛꯇꯨꯅ ꯑꯩ ꯅꯨꯄꯤꯁꯦ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯦ ꯀꯩꯒꯤꯅꯣꯃꯦ ꯊꯣꯏꯁꯅꯥ ꯂꯥꯛꯄꯩ ꯃꯈꯣꯜ ꯇꯥꯕꯗ ꯂꯨꯆꯤꯡ ꯇꯞꯅ ꯏꯃꯥꯁꯤ ꯂꯥꯛꯑꯦ ꯊꯝꯃꯒꯦꯀꯣ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯅꯪꯗ꯭ꯔꯤꯉꯩ ꯀꯣꯜꯗꯨ ꯐꯠ ꯀꯛꯏ ꯂꯨꯆꯤꯡꯅ ꯊꯣꯏꯁꯅꯥꯗꯤ ꯆꯪꯂꯛꯇ꯭ꯔꯦ ꯆꯟꯒ ꯂꯤꯛꯂꯥꯒꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯪꯉꯛꯏ ꯂꯨꯆꯤꯡ ꯉꯛꯅ ꯀꯔꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯈꯜꯂꯤ ꯊꯦꯡꯅ ꯂꯥꯛꯏꯁꯤꯅ ꯆꯟ ꯋꯥ ꯉꯥꯡꯗ ꯕꯦꯛꯇꯒꯤ ꯈꯥꯎ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯂꯨꯆꯤꯡꯗ ꯄꯤ ꯂꯤꯛꯂꯥꯁꯨ ꯃꯥꯒꯤ ꯕꯦꯛꯇꯒꯤ ꯈꯥꯎ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯈꯥꯎ ꯑꯅꯤꯗꯨꯗ ꯌꯥꯎꯔꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯂꯨꯆꯤꯡꯅ ꯃꯕꯣꯛꯅ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯂꯤꯛ ꯈꯨꯖꯤ ꯈꯨꯗꯣꯞꯁꯤꯡꯗꯨꯅꯤ ꯈꯥꯎ ꯑꯃꯗꯨꯗꯅ ꯁꯦꯝꯐꯨ ꯑꯉꯥꯡꯕ ꯑꯃ ꯌꯥꯎꯔꯝꯃꯤ ꯁꯦꯝꯐꯨꯗꯨ ꯎꯕꯗ ꯀꯤꯌꯥꯝꯕꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯀꯤꯌꯥꯝꯕꯅ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯁꯦꯝꯐꯨꯗꯨꯅꯤ ꯂꯨꯆꯤꯡ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯂꯤꯛꯂꯥꯒ ꯆꯟꯒꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯂꯤꯛꯂꯥ ꯁꯨꯛꯇꯨꯅ ꯀꯔꯤꯅꯣ ꯀꯞꯄꯛꯀꯅꯨꯀꯣ ꯑꯃꯨꯛ ꯅꯪꯒꯤ ꯐꯤꯔꯣꯜ ꯄꯣꯠꯆꯩꯁꯤꯡꯗꯨꯁꯨ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯂꯧꯊꯣꯛꯀꯗꯧꯕ ꯆꯟ ꯅꯣꯛꯇꯨꯅ ꯃꯆꯤꯠ ꯍꯣꯟꯕꯗꯅꯦ ꯀꯛꯆꯤꯡ ꯀꯣꯛꯆꯥꯎꯕꯤꯅꯤ ꯍꯥꯏꯅꯔꯦ ꯂꯩꯀꯥꯏ ꯃꯤꯅ ꯂꯨꯆꯤꯡꯅ ꯀꯩꯒꯤ ꯂꯧꯊꯣꯛꯏꯅꯣ ꯑꯩꯅ ꯂꯧꯔꯅꯨ ꯍꯥꯏꯔꯒ ꯂꯤꯛꯂꯥꯅ ꯅꯦꯅꯦꯅ ꯅꯪꯒꯤꯗꯃꯛꯅꯤ ꯈꯟꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯝꯕ ꯃꯌꯥꯝꯗꯣ ꯅꯪ ꯀꯩꯝꯇ ꯄꯥꯝꯗ꯭ꯔꯕꯣ ꯂꯨꯆꯤꯡ ꯆꯟꯅ ꯐꯤꯔꯣꯟꯗꯣ ꯂꯧꯗ꯭ꯔꯁꯨ ꯌꯥꯏ ꯍꯦꯟꯗꯣꯛꯅ ꯂꯩꯕ ꯉꯝꯃꯦ ꯑꯗꯨꯕꯨ ꯅꯦꯅꯦꯅ ꯅꯪꯒꯤꯗꯃꯛ ꯊꯝꯕꯤꯔꯝꯕ ꯈꯔꯗꯨ ꯅꯪꯉꯣꯟꯗ ꯁꯤꯟꯅꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯤ ꯅꯪꯒꯤꯗꯃꯛ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯂꯨꯆꯤꯡ ꯂꯨꯆꯤꯡꯅ ꯅꯣꯏ ꯑꯅꯤꯒꯤ ꯂꯃꯟꯁꯦ ꯑꯩ ꯀꯔꯝꯕ ꯀꯥꯟꯗ ꯁꯤꯡꯕ ꯉꯝꯒꯅꯤ ꯆꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯨꯆꯤꯡꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯂꯨꯆꯤꯡꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯏꯆꯥꯅꯨꯄꯤꯅ ꯆꯥꯛꯎꯝꯕꯗ ꯁꯤꯍꯜꯂꯕ ꯑꯗꯨꯒ ꯅꯣꯏ ꯗꯥꯕꯥꯅ ꯀꯣꯏꯌꯦꯠ ꯌꯦꯠꯂꯒ ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯂꯃꯟ ꯄꯣꯛꯇꯣꯏꯅꯦ ꯂꯤꯛꯂꯥ ꯁꯥꯎꯅ ꯋꯥꯠꯂꯤꯌꯦ ꯆꯟ ꯂꯨꯆꯤꯡ ꯉꯛꯅ ꯀꯩ ꯋꯥꯠꯂꯤꯒꯦ ꯑꯃꯨꯛ ꯂꯤꯛꯂꯥ ꯂꯨꯆꯤꯡꯒꯤ ꯅꯥꯛꯇ ꯈꯔ ꯅꯛꯁꯤꯜꯂꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯂꯨꯆꯤꯡ ꯉꯛꯅ ꯑꯅꯤꯗꯨꯗ ꯌꯦꯡꯂꯤ ꯂꯤꯛꯂꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯆꯥ ꯇ꯭ꯋꯤꯟꯁ ꯑꯃ ꯄꯣꯛꯈꯤꯗ ꯋꯥꯠꯂꯤ ꯃꯗꯨ ꯄꯣꯛꯇ꯭ꯔꯤꯐꯥꯎ ꯑꯩꯒꯤ ꯂꯃꯟꯗꯤ ꯇꯣꯜꯂꯤꯕꯅꯤ ꯈꯪꯉꯣ ꯂꯨꯆꯤꯡ ꯁꯨꯛꯇꯨꯅ ꯑꯁ ꯀꯔꯤꯅꯣ ꯂꯤꯛꯂꯥ ꯅꯪ ꯍꯥꯏꯗꯨꯕꯣ ꯇ꯭ꯋꯤꯟꯁ ꯄꯣꯛꯇ꯭ꯔꯤꯐꯥꯎ ꯂꯃꯟ ꯇꯣꯜꯍꯜꯂꯗꯤ ꯐꯔꯛ ꯇꯥꯗ꯭ꯔꯣ ꯑꯩꯁꯤꯕꯨ ꯏꯆꯥ ꯀꯌꯥ ꯄꯣꯛꯑꯣ ꯍꯥꯏꯅꯣ ꯆꯟ ꯅꯣꯛꯇꯨꯅ ꯑꯅꯤ ꯂꯤꯛꯂꯥꯅ ꯅꯠꯇꯦꯃꯤ ꯅꯪꯕꯣ ꯃꯔꯤꯅꯤ ꯍꯥꯏꯕ ꯂꯨꯆꯤꯡꯅ ꯂꯤꯛꯂꯥꯗ ꯂꯥꯝꯗꯨꯅ ꯐꯨꯔꯤ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯂꯤꯛꯂꯥ ꯆꯟ ꯉꯁꯤꯗꯤ ꯑꯋꯥꯕ ꯌꯥꯎꯗ ꯃꯥꯏꯊꯣꯡꯗꯨ ꯍꯔꯥꯎꯅ ꯃꯃꯣꯟ ꯅꯣꯡꯃꯤꯟꯅꯔꯤ ꯌꯨꯝꯁꯦꯡꯕ ꯂꯣꯏꯗꯨꯅ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗꯨ ꯇꯣꯝꯕꯤꯒꯤ ꯅꯥꯛꯇ ꯂꯩꯔꯦ ꯊꯣꯏꯁꯅꯥꯁꯨ ꯃꯃꯧꯒꯤ ꯁꯦꯕꯥ ꯑꯗꯨꯝ ꯂꯥꯛꯂꯤ ꯀꯤꯌꯥꯝꯕ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯏꯉꯥꯒꯤ 12ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯔꯥꯅꯤ ꯌꯥꯡꯕ ꯑꯃꯗꯤ ꯂꯩꯃꯒꯤ ꯆꯍꯤ ꯀꯨꯃꯣꯟ ꯄꯥꯡꯊꯣꯛꯀꯗꯣꯏꯅꯤ 14ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇꯅ ꯂꯨꯆꯤꯡꯒ ꯀꯤꯌꯥꯝꯕꯒꯒꯤ ꯂꯨꯍꯣꯡꯕ ꯍꯥꯏꯅ ꯂꯦꯞꯅꯔꯦ ꯐꯤꯔꯣꯏ ꯍꯌꯦꯡꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯀꯦꯁꯣꯔꯗꯨ ꯐꯩꯖꯣꯝ ꯁꯦꯠꯇꯨꯅ ꯆꯠꯅꯕꯤ ꯃꯇꯨꯡꯏꯟꯅ ꯔꯥꯖꯦꯁꯀꯤ ꯌꯨꯝꯗ ꯂꯥꯛꯏ ꯔꯥꯖꯦꯁꯅ ꯀꯦꯁꯣꯔ ꯂꯥꯛꯂꯤꯕ꯭ꯔꯥ ꯀꯦꯁꯣꯔ ꯔꯥꯖꯦꯁꯇ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯂꯨꯛꯊꯗꯨꯅ ꯅꯣꯂꯨꯛꯄ ꯎꯠꯂꯤ ꯀꯦꯁꯣꯔꯅ ꯍꯣꯏ ꯇꯥꯃꯣ ꯔꯥꯖꯦꯁꯅ ꯀꯥꯈꯠꯂꯣ ꯐꯝꯁꯤꯜꯂꯣ ꯀꯦꯁꯣꯔꯅ ꯍꯌꯦꯡꯁꯤ ꯐꯤꯔꯣꯏꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯇꯥꯃꯣ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯃꯇꯥꯡꯕꯨꯗꯤ ꯆꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯎ ꯑꯃꯇꯪ ꯄꯤꯔꯨꯒꯦ ꯈꯟꯅ ꯂꯥꯛꯆꯕꯅꯤ ꯔꯥꯖꯦꯁꯅ ꯀꯔꯤ ꯄꯥꯎꯅꯣ ꯇꯝꯃꯨ ꯇꯥꯁꯤ ꯀꯩꯗꯧꯒꯦ ꯀꯦꯁꯣꯔꯅ 14ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯗ
ichanupaga ibema luchingagi luhongba thokle. Tamona mapa sakna imaugi yaifaba pinabiyu haijage laklibani. Rajesh sor sangno honthaduna Kesorda tapna hairai. Kari aigi icha luchingi luhongba. Kesor momo nokna tamona yabiragadi luchingna su haraujagani. Rajesh na wa ngange tawbaga Priya du thoglai. Priya ubada Rajesh wa ngangba chap lepi. Priya du Kesorda onchilaktuna Imaga raniga lekhidrabanina maga imungsigagi maridi nahana loikhre Kesor. Luhongba matamdasu aikhoi sagaida songano. Aikhoi ma kanano masak khangde. Kesor du sauningba di loire adubu Rajesh na kari hairakpa haina masadu fathajai. Rajesh na kona wari sasi Priya masi nupagi warini. Priya sauna karigi nupa wa nupi wa numoiba icha yaisu mana hatbane amata yausabi icha ningolsu mana soinai bi ohenbane. Rajesh tapna Priya imungda changloda nangba. Tanjaduda chalambana nungsithoidu wheelchair da haptuna inthorai. Accident duda nungsithoigi yathangba makhongdu nama kaglabani. Rajesh tu machani ngolda amuktang yenglai aduga Kesorda tapna hairai. Kesor nang tamobu araugana luchingdo aisu nungsi ichalgi machani karigi nungsi roidoina adubu apopu ichani ngolna hena lumkhrene aigi thamoidadi nangsu nachani ngol pokpani mapa amana ichani ngolbu kayam nungsi haiba nangsu chapchana khangliba mapa amani. Kesor tapna tamo Rajesh machanupi nakta tapna changsilli aduga Kesorda onsinduna hairai. Aigi ichaldu halaktuna leiramlabanina ichalgi phangpham thokpa lau ingkholdu machanupida aina pigani. Hantak tha sigi manungda ai pithoknaba silage aduga luchingisu apokpa mapa hinglibanina aina hek mapa sabudu nungairoi. Noina thokpa sinkhro Kesor. Kesorna adubu tamo Kesorna haiba loidringai chalambana wa marak thalai. Baba lembikhro yarani. Kesor sauna angang nang magna adugumba wangang. Priyana karigi angang karigi han lengbikro di lengbikro. Nungsithoina namawduna chaningon mangni khanna chekshina thambiruro baba adubu aigi asigumba fivamsi ohenkhima namawdudi chekshinbiu. Kesor wa ngangda Rajesh ki mangoldagi kumtharai aduga sumang mayaiduda leptuna nokfe tawna hairai. Aigi mawduna khoina kari dawgadoriba aigi mawdi sanane sana nakhoigumbagi mami tahanba yaba imau nate nakhoina soklibadubu aigi imawna sohanbro. Rajesh sauna Kesorda onsinduna khonjen kanna hairai. Mana natradi aina roha aigi chanupisi aina sohaliraba. Kesor noktuna adudi aigi imaugi makhut magna sohankhibra. Rajesh na Kesor nang lengkhibana phagani. Kesor na ha yengnaba taredana. Chalamba makhol thokna noktuna yengna taredana. Rajesh ti wa ngangda sofa duda famthakre. Kesor nokfe tawna makha tarai. Nakhoigi lau ingkol khara duda mitagadaba imau nate aigi imaudu achopa nakhoi khaktana phangjau nakhoina piraglasu maku aina lohaloi. Icha yangbagidamak nahan makai imungsida aina ma yengbane nakhoigi fatraba wakhal maraksida leningdre haidna chatkrabane icha yangbado mathang mapok haibaduma leiramlabadi icha yangbasu afawa mama pa phangbo oisano. Rajesh na Kesor nang thokro angang singna haisu haibani nang thuna thokhinaba tawro lamchat naidabi nupi ama namau oina phanglaga aduk napal kaba haunade Kesor nang lekhro. Mamaugi wa hairakpaduda Kesor asawbana mamai ngangsilai adubu ma asawbadu uthokte. Rajesh ta yengduna makhol thokna noktuna hairai. Masi basu khangjinbiyu tamo nupina ngamdaba nupa prithibida leitabane adubu mapal thokna ngamba tamogi su nongmadi matam lakhini matamdu ngaibiyu ko tamo isorgi nongdam ngaibiyu aine hena nakhoiga sanggo oiningde haifam thokpagi adug haibani aisu lepliba khongfamdu chena lepiyu. Asi haiduna iliba fidu fatkanduna get wang malalai. Kesordu machindasu murum soli asuk usitaba nakhoi aina kaitawraki yengu aigi imauda aduba wangang sinnaba nakhoi aina kaitawraki yengu nakhoi. Kesor sauna gari du thauduna mayumda halai wari pumba toisna kiyamba punchibada khanghali
ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯃꯈꯣꯏꯁꯨ ꯔꯥꯖꯦꯁ ꯍꯣꯏꯒ ꯃꯔꯤ ꯇꯠꯅꯕꯗꯤ ꯀꯦꯁꯣꯔꯒꯤ ꯃꯐꯝꯗꯗꯤ ꯍꯦꯟꯅ ꯁꯥꯐꯔꯤꯕꯅꯤ ꯔꯥꯖꯦꯁꯀꯤ ꯑꯔꯩ ꯂꯩꯇ ꯂꯧꯔꯤꯕꯅꯤ ꯀꯦꯁꯣꯔꯗꯒꯤ ꯍꯧꯖꯤꯛꯇꯤ ꯍꯪꯂꯛꯂꯔꯣꯏ ꯍꯥꯏꯔꯛꯂꯔꯣꯏ ꯌꯥꯡꯕ ꯂꯩꯇ꯭ꯔꯕꯗ ꯃꯔꯤ ꯄꯨꯝꯕ ꯇꯠꯅꯔꯦ ꯏꯃꯨꯡ ꯑꯅꯤꯗꯨ ꯂꯨꯍꯣꯡꯕ ꯍꯌꯦꯡꯅꯤ ꯍꯥꯏꯕꯗꯨꯗ ꯂꯂꯩꯃꯁꯨ ꯃꯄꯥꯒꯤ ꯅꯥꯛꯇ ꯊꯝꯈ꯭ꯔꯦ ꯂꯨꯆꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯇꯣꯝꯕꯤꯒ ꯔꯥꯖꯦꯟꯒꯅ ꯁꯤꯜꯂꯤ ꯉꯁꯤꯗꯤ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯏꯃꯨꯡꯗꯨ ꯏꯔꯥꯡ ꯂꯥꯡꯉꯤ ꯆꯟ ꯁꯨꯛꯇꯨꯅ ꯀꯩꯅꯥ ꯀꯦꯕꯒꯤ ꯃꯤꯗꯨꯅ ꯀꯦꯍꯟꯗꯣꯏꯅꯤꯀꯣ ꯑꯩꯗꯤ ꯂꯤꯛꯂꯥꯅ ꯅꯪ ꯃꯔꯩ ꯈꯨꯇꯧꯗꯣ ꯃꯔꯩ ꯅꯠꯇꯤꯌꯦ ꯑꯁꯤ ꯑꯃꯁꯤ ꯌꯥꯝ ꯍꯩꯇꯦ ꯍꯥꯏꯕ ꯃꯥꯒꯤ ꯃꯦꯀꯞꯁꯦ ꯎꯕꯗ ꯑꯣꯅꯤꯡꯉꯦ ꯃꯤ ꯑꯩ ꯂꯤꯛꯂꯥ ꯁꯥꯎꯅ ꯃꯤ ꯇꯥꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯥꯎꯔꯝꯕ ꯆꯟꯗꯨ ꯃꯊꯟꯇ ꯑꯉꯥꯎꯕꯤꯒꯨꯝ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯂꯤ ꯂꯤꯛꯂꯥ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯆꯟ ꯑꯉꯥꯎꯕꯤꯗꯧꯅ ꯇꯧꯔꯤꯗꯨꯕꯣ ꯆꯟ ꯂꯤꯛꯂꯥꯗ ꯁꯦꯠ ꯁꯦꯠ ꯊꯥꯗꯨꯅ ꯄꯦꯟꯅ ꯅꯣꯛꯆꯔꯤ ꯂꯤꯛꯂꯥꯅ ꯍꯩ ꯁꯣꯅꯣ ꯆꯨꯕꯤ ꯃꯤꯅ ꯎꯔꯒ ꯑꯉꯥꯎꯕꯤ ꯃꯥꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯆꯟꯅ ꯑꯩꯅ ꯍꯥꯏꯔꯗꯤ ꯅꯪꯁꯨ ꯅꯣꯛꯅꯤꯗ ꯉꯁꯤ ꯂꯤꯛꯂꯥꯅ ꯍꯥꯏꯔꯛꯑꯣꯅꯦ ꯆꯟ ꯂꯤꯛꯂꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯂꯂꯩꯃꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯃꯆꯥ ꯑꯣꯏꯔꯦꯕ ꯃꯆꯥꯅ ꯊꯥ 4 ꯍꯥꯏꯔꯛꯄꯗ ꯃꯃꯥ ꯃꯄꯥ ꯂꯨꯍꯣꯡꯉꯤꯁꯦ ꯂꯥꯏꯕꯛ ꯐꯕꯤ ꯃꯆꯥ ꯆꯤꯡꯗ꯭ꯔꯣ ꯂꯤꯛꯂꯥꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ ꯑꯅꯤꯗꯨ ꯀꯟꯅ ꯅꯣꯛꯂꯤꯉꯩ ꯇꯣꯝꯕꯤꯅ ꯂꯥꯎꯔꯛꯏ ꯍꯣꯔꯦꯟ ꯅꯪꯗꯅꯕꯔꯣ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯗꯨꯕꯣ ꯀꯦꯁꯤꯜꯂꯨꯔꯣ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯅꯤ ꯃꯇꯝꯁꯦ ꯈꯪꯍꯧꯔꯣꯏ ꯆꯟ ꯅꯣꯛꯇꯨꯅ ꯃꯥꯕꯣ ꯌꯥꯅꯤꯗ ꯌꯥꯝ ꯉꯜꯂꯤ ꯇꯣꯝꯕꯤ ꯉꯥꯡꯗꯅ ꯊꯣꯛꯈ꯭ꯔꯦ ꯆꯟꯒ ꯂꯤꯛꯂꯥꯒꯁꯨ ꯅꯣꯛꯇꯨꯅ ꯀꯦꯕꯝꯗꯨꯗ ꯆꯪꯂꯛꯏ ꯂꯨꯆꯤꯡꯁꯨ ꯀꯦꯕ ꯂꯣꯏꯔꯝꯂꯦ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯟꯒ ꯂꯤꯛꯂꯥꯒꯗ ꯌꯦꯡꯂꯛꯏ ꯆꯟ ꯂꯤꯛꯂꯥꯁꯨ ꯂꯨꯆꯤꯡꯗ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ ꯑꯁꯪꯕ ꯃꯆꯨꯒꯤ ꯔꯦꯁꯟ ꯐꯨꯔꯤꯠ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯁꯅꯥ ꯃꯆꯨꯅ ꯃꯄꯥꯟ ꯑꯣꯏꯕ ꯂꯝꯗꯥꯡ ꯈꯨꯂꯛ ꯐꯤꯅ ꯀꯣꯛꯇ ꯍꯥꯏꯐꯦꯠ ꯀꯨꯞꯇꯨꯅ ꯈꯨꯎ ꯐꯥꯎ ꯊꯥꯗꯔꯛꯇꯨꯅ ꯈ꯭ꯋꯥꯡꯗ ꯈ꯭ꯋꯥꯡꯂꯤ ꯀꯤꯔꯤ ꯀꯣꯛꯊꯛꯇ ꯀꯖꯦꯡꯂꯩ ꯆꯨꯔꯥ ꯂꯥꯏꯕꯛꯇꯅ ꯃꯥꯂꯦꯝ ꯂꯩꯁꯥ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡꯗꯨꯗ ꯉꯁꯤꯅ ꯍꯦꯟꯅ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯖꯔꯤ ꯂꯥꯏꯔꯦꯝꯕꯤꯗ ꯂꯥꯏꯔꯦꯝꯕꯤꯅꯤ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯁꯛꯇꯝ ꯌꯦꯡꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯇꯥꯔꯛꯂꯤ ꯂꯨꯆꯤꯡ ꯀꯝꯅꯣꯛ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯀꯦꯔꯨꯔꯣ ꯅꯣꯏ ꯑꯅꯤꯁꯨ ꯆꯟ ꯄꯦꯔꯤ ꯂꯤꯛꯂꯥꯅ ꯀꯥ ꯑꯃꯗ ꯆꯟꯗꯨ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯃꯦꯀꯞ ꯑꯥꯔꯇꯤꯁꯁꯤꯡꯗꯨꯅ ꯅꯤꯡꯊꯤꯖꯅ ꯀꯦꯕꯤꯔꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯆꯟꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯔꯥꯅꯤ ꯐꯤ ꯏꯜꯂꯤ ꯂꯤꯛꯂꯥꯅ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯔꯥꯅꯤ ꯐꯤ ꯏꯜꯂꯤ ꯇꯥꯟꯖꯥꯗꯨꯗ ꯂꯥꯡꯗ꯭ꯔꯦꯟ ꯄꯦꯅꯥ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯕꯣꯔ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯩ ꯆꯦꯟꯊꯣꯛꯅꯔꯛꯂꯤ ꯂꯥꯡꯗ꯭ꯔꯦꯟ ꯊꯤꯟꯕꯒꯤ ꯇꯥꯟꯊꯥ ꯆꯥꯅ ꯂꯨꯆꯤꯡꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯁꯨ ꯆꯣꯡꯂꯤ ꯂꯥꯡꯗ꯭ꯔꯦꯟꯒꯤ ꯃꯈꯣꯜ ꯃꯔꯛꯇꯨꯗ ꯄꯦꯅꯥꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯁꯨ ꯇꯞꯅ ꯇꯥꯔꯤ ꯃꯆꯥꯕꯨ ꯎꯅꯤꯡꯕꯅ ꯈꯧꯔꯥꯡꯂꯛꯂꯤ ꯂꯨꯆꯤꯡꯗꯤ ꯀꯤꯌꯥꯝꯕꯅ ꯑꯉꯣꯝ ꯁꯂꯥꯏ ꯑꯣꯏꯕꯅ ꯄꯦꯅꯥ ꯂꯦꯟꯗꯨꯅ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯐꯩꯖꯣꯝ ꯔꯦꯁꯟ ꯐꯨꯔꯤꯠ ꯀꯣꯛꯇ ꯀꯣꯛꯁꯦꯠ ꯁꯦꯠꯄ ꯅꯨꯄꯥ 10ꯅ ꯂꯥꯡꯗ꯭ꯔꯦꯟ ꯊꯤꯟꯗꯨꯅ ꯄꯦꯅꯥ ꯂꯦꯟꯗꯨꯅ ꯌꯦꯠꯂꯣꯝꯗ ꯃꯣꯏ 10 ꯑꯣꯏꯔꯣꯝꯗ ꯃꯣꯏ 10 ꯅꯥꯀꯟ ꯂꯦꯞꯇꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯄꯦꯅꯥ ꯂꯦꯟꯗꯨꯅ ꯂꯥꯡꯗ꯭ꯔꯦꯟ ꯊꯤꯜꯂꯤ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯄꯦ ꯇꯨꯞꯇꯨꯅ ꯂꯥꯏꯕꯛꯇ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯗꯨꯅ ꯀꯤꯌꯥꯝꯕ ꯂꯦꯞꯂꯤ ꯕꯣꯔ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨ ꯀꯤꯌꯥꯝꯕꯒꯤ ꯌꯦꯠꯂꯣꯝ ꯑꯣꯏꯔꯣꯝ ꯇꯨꯡꯗ ꯂꯦꯞꯂꯤ ꯂꯥꯏꯕꯛꯇ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯗꯨꯅ ꯉꯛꯇꯅ ꯁꯂꯥꯏ 9 ꯃꯆꯨ 9 ꯂꯥꯡꯕ ꯂꯦꯡꯌꯥꯟ ꯑꯃꯃꯝ ꯌꯥꯜꯂꯤ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯔꯦ ꯑꯌꯦꯡꯕ ꯈꯨꯗꯤꯡ ꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯅꯔꯦ ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯆꯤꯟꯗ ꯕꯣꯔꯁꯤ ꯅꯤꯡꯊꯤꯖꯩ ꯂꯦꯝꯃꯤ ꯍꯥꯏꯅ ꯁꯣꯟꯅꯔꯤ ꯃꯩ ꯑꯣꯛꯄ ꯂꯣꯏꯗꯨꯅ ꯀꯤꯌꯥꯝꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯩꯖꯣꯝ ꯀꯨꯟꯖꯥ ꯀꯥꯎꯗꯨꯅ ꯃꯥꯝꯗꯣꯞ ꯇꯝꯅ ꯆꯪꯂꯛꯂꯤ ꯇꯣꯝꯕꯤ ꯁꯨꯅꯤꯇꯥ ꯁꯥꯟꯇꯤꯅ ꯃꯌꯥ ꯑꯣꯛꯂꯤ ꯃꯅꯦꯝ 3ꯗ ꯈꯨꯔꯝꯂꯝꯂꯒ ꯐꯝꯐꯝꯗ ꯐꯝꯈ꯭ꯔꯦ ꯀꯤꯌꯥꯝꯕꯁꯨ ꯂꯤꯛꯂꯥꯒ ꯆꯟꯒꯁꯨ ꯕꯣꯔ ꯌꯦꯡꯂꯨꯔꯒ ꯂꯨꯆꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯆꯟ ꯅꯣꯛꯇꯨꯅ ꯈꯣꯏ ꯂꯂꯩꯃꯒꯤ ꯃꯄꯥꯁꯤꯗꯤ ꯉꯁꯤꯗꯤ ꯃꯩ ꯇꯥꯍꯧꯔꯦꯍꯦ ꯂꯤꯛꯂꯥꯅ ꯂꯨꯆꯤꯡꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯍꯣꯔꯦꯔꯝꯕꯤꯗ ꯕꯣꯔ ꯑꯣꯟꯅꯖꯅꯤꯀꯣ ꯐꯖꯃꯜꯂꯦ ꯅꯣꯏ ꯑꯉꯥꯡ ꯃꯄꯥꯁꯦ ꯂꯨꯆꯤꯡ ꯁꯥꯎꯅ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯏ ꯆꯟꯒ ꯂꯤꯛꯂꯥꯒꯁꯨ ꯅꯣꯛꯇꯨꯅ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯤ ꯇꯥꯟꯖꯥꯗꯨꯗ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯆꯪꯂꯛꯇꯨꯅ ꯐꯣꯇꯣ ꯀꯥꯞꯄ ꯍꯧꯏ ꯃꯌꯥꯝ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯟꯅ ꯂꯥꯎꯔꯛꯏ ꯍꯣ ꯀꯦꯃꯦꯔꯥ ꯄꯥꯏꯔꯤꯕ ꯇꯥꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛꯇ ꯀꯥꯞꯄꯤꯌꯨꯕ ꯂꯤꯛꯂꯥ ꯅꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯀꯩꯅꯥ ꯊꯣꯛꯀꯦ ꯍꯥꯏꯔꯛꯑꯅꯤ ꯑꯝꯇ ꯁꯠ ꯐꯣꯇꯣ 10ꯃꯨꯛꯇ ꯀꯥꯞꯄꯤꯌꯨ ꯐꯣꯇꯣꯒ꯭ꯔꯥꯐꯔꯗꯨ ꯅꯣꯛꯇꯨꯅ ꯉꯁꯥꯏꯅ ꯀꯣꯛ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯆꯠꯂꯒꯦ ꯇꯧꯔꯒ ꯑꯥꯗ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯁꯥꯕꯤ ꯃꯆꯥ 3ꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯂꯩꯍꯧꯋꯦ ꯑꯉꯥꯡꯗꯨ ꯚꯤꯗꯤꯑꯣ ꯅꯝꯃꯨꯒꯦ ꯇꯧꯕꯅꯤꯅꯦ ꯂꯨꯆꯤꯡ ꯃꯃꯤꯠꯇꯨ ꯀꯣꯏꯑꯣꯠ ꯑꯣꯠꯇꯨꯅ ꯃꯤ ꯌꯦꯡꯂꯤ ꯀꯦꯃꯦꯔꯥ ꯄꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯛꯑꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ
ꯅꯨꯄꯥꯗꯨꯁꯨ ꯇꯞꯅ ꯂꯥꯛꯇꯨꯅ ꯂꯨꯆꯤꯡꯒꯤ ꯅꯥꯛꯇ ꯂꯦꯞꯂꯔꯦ꯫ ꯂꯨꯆꯤꯡ ꯃꯄꯤ ꯏꯔꯥꯆꯦꯅ "ꯊꯣꯏꯕ, ꯉꯁꯤ ꯀꯥꯞꯄ ꯂꯂꯩꯃꯒꯤ ꯐꯣꯇꯣ ꯌꯥꯎꯕ꯭ꯔꯥ? ꯌꯥꯎꯔꯗꯤ ꯑꯝꯇ ꯌꯦꯡꯒꯦꯕ." ꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯅ "ꯉꯥꯏ ꯉꯝꯗꯦꯗꯀꯣ ꯏꯇꯩꯃ ꯅꯪꯁꯦ, ꯁꯨꯃꯥꯡꯗ ꯐꯝꯂꯤꯕ ꯗꯗꯥꯁꯦ ꯌꯦꯡꯒꯦꯒ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯒ." ꯂꯂꯩꯃꯒꯤ ꯐꯣꯇꯣ ꯈꯔ ꯌꯦꯡꯍꯜꯂꯤ ꯂꯨꯆꯤꯡꯗ꯫ ꯃꯆꯥꯒꯤ ꯐꯣꯇꯣ ꯎꯔꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯤ ꯏꯔꯥꯡ ꯃꯥꯁꯨ꯫ ꯄꯣꯂꯣꯏ ꯁꯦꯠꯄꯤꯗꯨꯅ "ꯏꯍꯦ, ꯀꯩꯅꯥꯅ ꯀꯞꯄꯗꯤ ꯀꯩꯅꯥ ꯃꯁꯛ ꯊꯤꯖꯜꯂꯅꯤꯀꯣ, ꯍꯣꯔꯦꯟ ꯕꯣꯔꯅ ꯍꯦꯜꯂꯦ ꯍꯥꯏꯅꯔꯅꯤ." ꯂꯨꯆꯤꯡ ꯃꯄꯤ ꯁꯤꯟꯊ ꯃꯣꯃꯣ ꯅꯣꯛꯂꯛꯏ꯫ ꯊꯣꯏꯕ ꯅꯣꯛꯇꯨꯅ "ꯐꯖꯕꯩ ꯋꯥꯗꯤ ꯕꯣꯔꯅ ꯑꯗꯨꯝ ꯍꯦꯜꯂꯅꯤꯗ." ꯆꯟꯗ ꯂꯛꯅꯖꯔꯒ ꯅꯨꯡꯉꯥꯏꯖꯕꯤ ꯑꯣꯏꯔꯤꯕꯅꯤ ꯊꯣꯏꯕꯗꯤ꯫ ꯑꯃꯨꯛꯁꯨ ꯐꯥꯒꯤ ꯑꯣꯏꯅ ꯂꯨꯆꯤꯡꯗ ꯍꯥꯏꯔꯤꯕꯅꯤ "ꯏꯇꯩꯃ, ꯑꯩꯗꯤ ꯅꯣꯏ ꯅꯃꯥꯟꯅꯕꯤ ꯆꯟꯁꯤ ꯂꯧꯗꯣꯏꯅꯤꯀꯣ, ꯅꯨꯄꯥ ꯀꯣꯏꯍꯟꯒꯅꯨ, ꯑꯩꯗꯤ ꯃꯥ ꯌꯥꯝ ꯅꯨꯡꯁꯤ." ꯅꯤꯡꯁꯤꯡꯂꯨꯕꯗ ꯂꯨꯆꯤꯡ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯃꯣꯃꯣ ꯅꯣꯛꯂꯤ꯫ ꯆꯟ ꯁꯥꯎꯅ "ꯐꯣꯇꯣ ꯀꯥꯞꯄꯣ ꯍꯥꯏꯔꯒ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯤꯃꯦ." ꯊꯣꯏꯕ ꯅꯣꯛꯇꯨꯅ ꯐꯣꯇꯣ ꯀꯥꯞꯄꯤꯔꯤ꯫ ꯊꯣꯏꯕ ꯆꯟꯗꯅ ꯍꯦꯟꯅ ꯇꯥꯅ ꯐꯣꯇꯣ ꯀꯥꯞꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯕꯣꯔ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯩꯅꯥ ꯄꯨꯊꯣꯛꯅꯕ ꯃꯣꯟꯇꯦꯛ ꯊꯥꯡꯗꯣꯛꯅꯕ ꯍꯥꯏꯔꯛꯄꯗ ꯂꯤꯛꯂꯥꯅ ꯃꯣꯟꯇꯦꯛ ꯊꯥꯡꯗꯣꯛꯂꯤ꯫ ꯆꯟꯅ ꯀꯩꯅꯥ ꯄꯨꯊꯣꯔꯛꯂꯤ꯫ ꯄꯥꯝꯃꯨꯕ ꯃꯥꯕꯨ ꯇꯔꯦꯠꯂꯛ ꯀꯣꯏꯗꯨꯅ ꯂꯩ ꯆꯥꯏꯗꯨꯅ ꯈꯨꯔꯝꯖꯔꯒ ꯃꯈꯨꯠꯅ ꯂꯦꯡꯖꯕ ꯀꯨꯟꯗꯣ ꯄꯔꯦ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯉꯛꯁꯝꯗ ꯅꯨꯡꯁꯤꯅ ꯍꯨꯛꯆꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯌꯥꯝꯁꯨ ꯍꯟꯅꯈ꯭ꯔꯦ, ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯂꯥꯛꯅꯔꯝꯕ ꯃꯌꯥꯝꯁꯨ ꯍꯟꯅꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯊꯣꯏꯒ ꯇꯣꯟꯒꯗꯤ ꯂꯦꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯊꯥꯗꯣꯏꯅ "ꯏꯅꯝꯃ, ꯆꯥꯛ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ." ꯂꯨꯆꯤꯡ ꯇꯞꯅ "ꯊꯥꯗꯣꯏ, ꯂꯂꯩꯃ ꯑꯝꯇ ꯄꯨꯔꯛꯀꯦꯔꯥ?" ꯊꯥꯗꯣꯏ ꯅꯣꯛꯇꯨꯅ "ꯆꯥꯛ ꯍꯥꯟꯅ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ ꯏꯅꯝꯃ, ꯑꯗꯨꯒ ꯍꯣꯔꯦꯟ ꯏꯅꯝꯃꯒ ꯇꯨꯝꯃꯣꯕ ꯂꯂꯩꯃꯗꯣ." ꯂꯨꯆꯤꯡ ꯃꯆꯥꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯊꯥꯗꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯁꯦꯟꯖꯦꯡꯒꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠꯇꯨꯗ ꯆꯥꯛꯂꯨꯛ ꯐꯖꯅ ꯁꯦꯝꯗꯨꯅ ꯂꯩꯔꯤꯗꯨ ꯎꯕꯗ ꯂꯨꯆꯤꯡꯅ "ꯏꯃꯥꯁꯦ, ꯗꯥꯕ ꯆꯥꯛ ꯆꯥꯈꯤꯗ꯭ꯔꯤꯕꯣ?" ꯊꯣꯏ ꯅꯣꯛꯇꯨꯅ "ꯏꯅꯝꯃ, ꯄꯥꯈꯠꯂꯨꯅꯣ, ꯆꯥꯈ꯭ꯔꯕꯅꯦ, ꯑꯁꯤꯅ ꯏꯅꯝꯃꯒꯤꯅꯦ." ꯇꯣꯟꯅ "ꯑꯗꯣ ꯏꯃꯥꯁꯦ, ꯑꯩꯈꯣꯏ ꯅꯥꯀꯟꯒꯤ ꯂꯨꯍꯣꯡꯕꯗꯗꯤ ꯅꯨꯄꯥꯒꯤ ꯑꯔꯦꯝꯕꯗꯣ ꯄꯤꯖꯅꯩꯌꯦ." ꯊꯣꯏꯁꯅ ꯅꯣꯛꯐꯦꯠ ꯇꯧꯅ "ꯑꯌꯥꯝꯕꯅ ꯄꯤꯖꯅꯕꯅꯦ, ꯑꯗꯣ ꯏꯃꯥꯁꯤꯁꯨ ꯆꯥꯔꯛꯇꯦ, ꯅꯕꯣꯛꯅ ꯁꯨꯃꯥꯏꯅ ꯁꯦꯡꯅ ꯄꯤꯖꯔꯛꯏ, ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯅꯅꯝꯃꯒꯤ ꯁꯦꯡꯅ ꯄꯤꯖꯗꯣꯏꯁꯤꯅꯤ꯫ ꯏꯆꯥꯒ ꯏꯃꯧꯒꯅ ꯄꯨꯃꯤꯟꯅꯒꯗꯕ ꯊꯧꯒꯥꯏ ꯉꯥꯛꯇꯅꯤ, ꯏꯆꯥꯒꯤ ꯃꯈꯥꯗ ꯀꯔꯤꯒꯤ ꯏꯃꯧꯅ ꯁꯣꯟꯊꯅ ꯂꯩꯒꯅꯤ, ꯑꯅꯤꯃꯛ ꯇꯪꯈꯥꯏ ꯆꯞ ꯃꯥꯟꯅꯅ ꯂꯩꯅꯅꯕꯅꯤ ꯏꯃꯥꯁꯤꯡꯅ ꯇꯧꯔꯤꯁꯤ." ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯍꯨꯝꯗꯨ ꯃꯨꯟꯅ ꯇꯥꯔꯤ꯫ ꯂꯨꯆꯤꯡꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯁꯣꯔ ꯍꯣꯟꯗꯣꯛꯏ꯫ ꯃꯌꯥꯝ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯀꯥꯗꯨꯗ ꯂꯨꯆꯤꯡ ꯃꯊꯟꯇ ꯇꯨꯃꯤꯟ ꯐꯝꯂꯤ꯫ ꯃꯆꯥꯅꯨꯄꯤꯁꯨ ꯎꯗ, ꯀꯤꯌꯥꯝꯕꯁꯨ ꯆꯪꯂꯛꯇ꯫ ꯀꯅꯥꯗꯕꯨ ꯋꯥꯔꯧꯔꯨꯅꯤ, ꯃꯊꯟꯇ ꯃꯄꯤ ꯁꯤꯟꯊ ꯐꯝꯂꯤ꯫ ꯄꯨꯡ ꯌꯦꯡꯂꯨꯕꯗ 10 ꯍꯦꯜꯂꯝꯂꯦ꯫ ꯃꯤ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯨꯆꯤꯡ ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯨꯏ꯫ ꯀꯤꯌꯥꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯨꯆꯤꯡ ꯄ꯭ꯔꯞ ꯆꯦꯟꯊꯗꯨꯅ ꯀꯤꯌꯥꯝꯕꯗꯒꯤ ꯃꯆꯥꯗꯨ ꯇꯥꯞ ꯂꯧꯗꯨꯅ ꯐꯃꯨꯡꯗ ꯐꯝꯊꯩ꯫ ꯀꯤꯌꯥꯝꯕ ꯉꯛꯅ "ꯑꯩꯗꯤ ꯏꯅꯥꯛꯇꯒ ꯆꯪꯂꯛꯂꯤꯕꯣꯏ ꯈꯟꯗꯨꯅ ꯍꯔꯥꯎꯔꯨꯅꯦꯕ, ꯑꯗꯨꯒ ꯏꯆꯥꯐꯥꯎ ꯃꯨꯟꯕꯤꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ." ꯀꯤꯌꯥꯝꯕꯅ ꯉꯥꯡꯂꯤꯒꯗꯨ ꯇꯥꯗꯦ꯫ ꯂꯨꯆꯤꯡ ꯃꯆꯥꯕꯨ ꯄꯪꯆꯨꯞꯇ ꯆꯨꯞꯄꯤ꯫ ꯃꯄꯤꯁꯨ ꯂꯦꯞꯇꯅ ꯇꯥꯔꯤ꯫ ꯆꯤꯟꯕꯥꯜꯗꯁꯨ ꯃꯣꯃꯣ ꯅꯣꯛꯂꯤ꯫ ꯂꯂꯩꯃꯁꯨ ꯃꯃꯥꯕꯨ ꯎꯔꯒ ꯃꯣꯃꯣ ꯅꯣꯛꯂꯛꯏ꯫ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯎꯔꯒ ꯀꯤꯌꯥꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯃꯨꯡꯗꯨꯗ ꯐꯝꯊꯗꯨꯅ ꯂꯨꯆꯤꯡꯗ ꯍꯥꯏꯔꯛꯏ "ꯂꯨꯆꯦ, ꯏꯆꯥꯁꯦ ꯃꯃꯥ ꯃꯄꯥꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯦꯅꯦꯀꯣ." ꯂꯨꯆꯤꯡ ꯋꯥꯗꯤ ꯉꯥꯡꯗ ꯃꯣꯃꯣ ꯅꯣꯛꯅ ꯀꯤꯌꯥꯝꯕꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯀꯤꯌꯥꯝꯕ ꯅꯣꯛꯇꯨꯅ "ꯂꯤꯛꯂꯥꯒꯤ ꯂꯃꯟꯗꯤ ꯀꯔꯝ ꯀꯥꯟ ꯁꯤꯡꯗꯣꯏꯕ?" ꯂꯨꯆꯤꯡ ꯏꯀꯥꯏꯅ "ꯗꯥꯕ." ꯀꯤꯌꯥꯝꯕꯅ "ꯏꯀꯥꯏꯁꯟꯅꯕꯅ ꯀꯥꯟꯅꯔꯣꯏꯌꯦ, ꯄꯥꯎꯈꯨꯝ ꯄꯥꯝꯃꯦ." ꯂꯨꯆꯤꯡ ꯁꯥꯎꯅ ꯀꯤꯌꯥꯝꯕꯒꯤ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯔꯤ꯫ ꯃꯗꯨ ꯎꯕꯗ ꯂꯂꯩꯃꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ꯫ ꯀꯤꯌꯥꯝꯕ ꯉꯛꯅ "ꯑꯦ, ꯏꯆꯥꯐꯥꯎ ꯃꯃꯥꯒꯤ ꯃꯤꯆꯪꯗ ꯂꯩꯈ꯭ꯔꯕ?" ꯂꯨꯆꯤꯡ ꯅꯣꯛꯇꯨꯅ "ꯃꯃꯥꯁꯦ ꯌꯥꯝ ꯅꯤꯡꯖꯗꯣꯏꯅꯦ ꯃꯆꯥꯊꯣꯏꯁꯦ." ꯀꯤꯌꯥꯝꯕ ꯅꯣꯛꯇꯨꯅ "ꯃꯆꯥꯊꯣꯏ, ꯏꯆꯥꯗꯤ ꯊꯧꯅꯥ ꯂꯩꯕꯤ ꯑꯣꯏꯒꯗꯧꯅꯤ, ꯏꯆꯥꯅ ꯆꯥꯎꯔꯛꯄ ꯉꯥꯏꯕꯗ ꯄꯄꯥꯗꯤ ꯋꯥꯗꯧꯔꯦꯗ." ꯂꯨꯆꯤꯡꯗ ꯃꯤꯠꯆꯤ ꯈꯞꯆꯤꯟꯗꯨꯅ "ꯅꯅꯥꯎ ꯅꯨꯄꯥ ꯅꯅꯥꯎ ꯅꯨꯄꯤ ꯁꯦꯟꯅꯔꯒ ꯏꯆꯥ ꯆꯥꯎꯕ ꯉꯥꯏꯕ ꯇꯥꯕꯅꯤꯅꯦ ꯍꯥ, ꯅꯠꯇ꯭ꯔ ꯃꯆꯥꯊꯣꯏ?" ꯂꯨꯆꯤꯡ ꯁꯥꯎꯅ "ꯀꯔꯤꯅꯣ ꯗꯥꯕ, ꯑꯉꯥꯡꯁꯤꯗ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ, ꯁꯣꯅꯣ ꯆꯨꯕ꯭ꯔꯣ?" ꯀꯤꯌꯥꯝꯕ ꯅꯣꯛꯇꯨꯅ "ꯇꯨꯝꯅꯤꯡꯉꯦ ꯑꯉꯥꯡꯁꯦ, ꯑꯩ ꯁꯪꯒꯣꯝ ꯁꯦꯝꯕꯤꯔꯨꯒꯦ, ꯂꯩꯔꯝꯃꯣ." ꯀꯤꯌꯥꯝꯕ ꯍꯣꯕꯦ ꯆꯦꯟꯊꯣꯛꯈ꯭ꯔꯒ ꯕꯣꯇꯜꯗꯨ ꯐꯨ ꯀꯥꯝꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯂꯨꯆꯤꯡꯗ ꯄꯤꯔꯛꯏ꯫
ꯂꯨꯆꯤꯡ ꯃꯆꯥꯕꯨ ꯁꯪꯒꯣꯝ ꯄꯤꯊꯛꯇꯨꯅ ꯇꯨꯝꯕ ꯊꯦꯝꯂꯤ꯫ ꯂꯂꯩ ꯃꯁꯨ ꯃꯃꯤꯠ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯝꯂꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯅꯗ ꯃꯆꯥꯅꯨꯄꯤꯗ ꯇꯨꯃꯤꯟ ꯌꯦꯡꯂꯤ꯫ ꯐꯝꯅ ꯐꯝꯅ ꯄꯨꯡ 12 ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯂꯨꯆꯤꯡ ꯀꯤꯌꯥꯝꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ "ꯗꯥꯕꯥ", ꯀꯤꯌꯥꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ "ꯍꯥꯎꯅꯦ ꯅꯨꯡꯁꯤꯕꯦ, ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯃꯥ ꯏꯆꯥꯕꯨ ꯊꯥꯗꯣꯛꯄꯤꯅꯨꯀꯣ"꯫ ꯀꯤꯌꯥꯝꯕ ꯅꯣꯛꯇꯨꯅ "ꯊꯥꯗꯣꯛꯂꯣꯏ ꯈꯟꯕꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯦ꯫ ꯊꯥꯗꯣꯛꯂꯝꯂꯒꯦ ꯈꯜꯂꯗꯤ ꯅꯨꯡꯁꯤꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯩꯒꯤꯗꯤ ꯑꯍꯧꯕ ꯅꯨꯡꯁꯤꯕꯁꯨ ꯑꯔꯣꯏꯕ ꯅꯨꯡꯁꯤꯕꯁꯨ ꯅꯪꯅꯦ ꯂꯨꯆꯤꯡ"꯫ ꯂꯨꯆꯤꯡ ꯅꯨꯡꯉꯥꯏꯇꯅ "ꯑꯩꯒꯤ ꯊꯃꯣꯏꯗ ꯗꯥꯕꯥꯕꯨ ꯍꯥꯟꯅ ꯅꯨꯡꯁꯤꯔꯕꯁꯨ ꯑꯍꯧꯕ ꯅꯨꯡꯁꯤꯕꯗꯤ ꯑꯣꯏꯕ ꯉꯝꯈꯤꯗ꯭ꯔꯦꯀꯣ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯗꯥꯕꯥ"꯫ ꯀꯤꯌꯥꯝꯕ ꯂꯨꯆꯤꯡꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯗꯨꯅ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯔꯤ꯫ "ꯅꯪꯅ ꯑꯩꯕꯨ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯑꯣꯏꯈꯤꯗꯕꯅ ꯏꯐꯝꯗ ꯊꯧꯅꯥ ꯍꯦꯟꯒꯠꯈꯤꯕꯅꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯈꯤꯕꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯕꯨ ꯊꯥꯗꯣꯛꯂꯣꯏꯌꯦ ꯂꯨꯆꯤꯡ"꯫ ꯂꯨꯆꯤꯡ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ "ꯑꯩꯁꯨ ꯗꯥꯕꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ"꯫ ꯀꯤꯌꯥꯝꯕ ꯅꯣꯛꯇꯨꯅ "ꯅꯨꯡꯁꯤꯔꯗꯤ ꯂꯤꯛꯂꯥꯒꯤ ꯂꯃꯟ ꯁꯤꯟꯈ꯭ꯔꯁꯤꯀꯣ"꯫ ꯂꯨꯆꯤꯡ ꯏꯀꯥꯏꯅ "ꯑꯁ ꯌꯥꯝ ꯈꯠꯅꯨꯕ"꯫ ꯀꯤꯌꯥꯝꯕꯅ "ꯀꯣ"꯫ ꯂꯨꯆꯤꯡ ꯏꯀꯥꯏꯅ ꯅꯣꯛꯇꯨꯅ "ꯍꯣꯏ ꯕꯥ"꯫ ꯃꯇꯥꯡ ꯑꯁꯤꯗ ꯏ ꯃꯔꯤꯔ ꯌꯦꯛꯅꯕꯔ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯃꯊꯪ ꯑꯃꯨꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ, ꯉꯥꯏꯕꯤꯔꯝꯃꯨ꯫